Ayuk anganbagi matamdani thoiba adu isau langna mingsil yengduna. Nate, ayuk sida natradi paisa du pidabadi yadabraba. Ingra kansida hi amuk tonglaga. Chawkraba ipak ado lalaga amuk chatoiba. Iche angawbidusu yu ngawba nupado kaidobagi mayum palino khangdeduda. Khara nakpa chathok chasin tawba nungaigadaba mafam amada yum pangisu haide. Thanga karangda hek pansiladana. Haujidi kai sare. Mai mayum chatnanaba hotnabada aduk chawkraba pat ado langadawridana. Imungdagi mama ranina as imagi ibungo thoiba nangse nupiga oiramlabadi sittaw mandebo. Nupanabo atuk yamna isau langnabro. Nacheduna aduda mayum palambagi natro ngarau nutigi chaba phangjarido. Nate nga charamdaidi atai loi kawraga chanibana. Ha paisa adu khakta thiluchu athubagi ni haibada atuk yamna isau langnabadu karigino haibanida. Ho taibang miyoi bane charamdaidadi ningsingbide. Rani na khoidau thitna mama eze kayada ikaiba khangdribanu yonguni masigi thibong jawase. Nangne yam thuna chakhro chalo. Aine isanaga ngamdabane nasakto ubada tinbi kangi. Thoibana sugatlaga kangamgani ye akhoi babung uradi haraudo oiramni ne. Rani na magi tongiba chapal adu lauthoklaga thoiba tamna langsilaklaga. Chakhro haredana atuk yamna mathong chadaba angang asibu karigi isor asina aigi icha oina phanghanbiramlibano. As aigi iraibaksi kayada thiribano ba. Thoibana karimna noklaga chapal adu khunkatlaga. Rabona tonggadaba matongsilaga sibu nupigi chapal ni kaina. Chacharage nacha mangol oijarake. O chakhro nangondadi aine mangol ga sukpi piroi ko. Sirona thado su upai sakti matawduna adum hala adawni. Aduna patro namo masak fajaba thengnaraknanaba laikhrumamuko nacha thoiba ehak thoibi thiba chatle. Asi haidana thoibadu maya higatlaga magi sagol amubidu thauduna machegi manaktamna lakpa haurame. Asum leptana lakpana chawkraba ipak adu yaurabada mafam aduda ngaksena aduna lairiba nupa aduda changsilaga. Itaw aigi sagolse ngaihakta thanamge. Mataw khabana momo noklaga. Yani ningthau thambiramo ai ningthijana senajagi haijariba. Nang amaibo mafam ase ngak selini. Sel talinena nupi haira koide. Nate chahisu kuntra hairamani. Kamai tawthurigi nangbo. Khabana mamit adu langthoraklaga. Is kayada mana ngangnino yengune. Nate nangna pongnaga haidubu nangibu leijarabo. Thoibana mangaksam adu arengai thekatlaga. Ibungo aigidi nupina sausa khele. Ada ainane masak singdu kaya hainade thamoina khoidaba kaya yaude haidana koibidabagi wani. Koigibu hairadi matam ama hektada aingonda ngaujaba sing adugi maraktagi heloira lairembira maharani da manba makhalaga kothoga loiri kaino. Khabana karimnana yare nakongi tadore. Nang chatkadaba thabakto chacharro. Nanga wari sanabase daw thungamta yare. Is yam tanbe wani ne ha. Phare kaino. Hingchabi manbi ama taloi oina phangjaro nangda. O nangida oina thongjaro. Asi haiduna noktuna lakpani. Hi tongnanaba haiduna lakpa matamdadi hidi leiramdre. Adubu hi honba sing adudi kanasu amata leiba uramde. Madu ubada thoibana laurai. Hoi taw. Hi honba singdo amta udi kai chanakige. Itaw aidi kawbu kawi. Ngasise aikhoi leibang asida isorgi thauram ama leiba. Adugi ayuk nganta pangthokpaneba. Aduna loina chanaramani. Ado ngahak ngairo kuiroi laani. Thoibana saurangnana makhong aduna mangda tariba leitumadu kawraga. As kharanaga tallaga lakpan amuk ngaibagi thabak ase oi aina hainadrisi. Kayang wali jana. Ase haiduna leiringaida khanghaudana piktak tawba mamai mamit phi macha amana khumba chandal machugi phanek setpi nupi ama laklaga hi honanaba sem saduna leibadu ubada nanghauraroi matagum chensilaklaga. Itaima aisa sapauda yaujage athubagini. Thoibagi wada tabada nupi aduna fatlawna mamai adu onthoraklami. Khumliba fi adu haidoklaga yamna sauba mawongda charage matagumna makhut o masawa tawraga. Is kariye aibu itaima kaini. He hanuba nang aingonda usitira ha. Amuktanga hayuni. Nachinga do hi honaba nausinamta sudatkeba. Hairauni.
नुपीदुगी मवोंग मतौ अमदी सकफम अदु उबदा थोइबदी मूर्ति अमगुमना चप युंगना लेप्तुना मुन्ना येंगदुना लेख्रे खंजै मथमोइदा ओ ngasidi unaredan aigi thamoigi lairembise kari ko phajana mahausa gi phajabada khusem yoiba akeba amata yaudana kaya da jamna phajariba piktak thobi chimbal asidagi thorakliba nungshiraba khonje koidana bi maitho musuk muba samlangna malanglakta haina humna jagoi sa kain tasengna maki mahak pudai miyoibra laptakna khabana nupi adu ubada sugatlaga makuk adu pairaga soidre idawna sidinang kabok pupi nupi adu gi khayata taraba nungai dawri jingan mi ani thengnarabanina hi ga teklaga horen ipak mayai de irak namra khangpote nungai ni ani senga sidi lila dum yenga leithoki asi haiduna khabadi nungai bagi matagum isaiga nganglaga ani dugi mataw adubu thawai tane yengjarame nupi aduna khonjel hauna makut adu hairaga oi hanuba kaino nangna engoda muna yengide namito ko thoura nupi ni kaina usitiro nangise tanja adu wakhal tarak laduna thoiba adu ithak thakana as imai bema kari nupi no nangbo mira laira machin chibu kabuk pokpodong ne hekpo ewani bema nangum bi nupi se amu phok thengnadri pikna marol no pikliba is aibo hanubu kaina nate aise nange mituda hanubu oina ururaba leisabi kayana aibu ubada putup kenaribani aikhoi gumbugi chahi matang asimni lairemba thokle kaina hainaribado khupik asti yongne sibu nupi ni uchi macha he mane ase haiduna nupi dugi manakta jangsilaga wangbugi changa do olaga yamna karemnana pik ematagumna ingit tawrami nupi du su hande phathan toklaga mokhang adu metlaga ngasi ne laija egi maching haurakta ne mi toini ko ngase ai sum ika khalakani thoibana machin ga to khumlaga noklaga masak siga laija ga su kauri oibema nangdi apik pichingan bi kawgadabani khangedana is makhwanga se metana tawri yengune chaw hende bi man kai khanghaude laija du kanthi thokpa makai sagolai wang chaw khruba thoibagi maning aduda sendal ne kai ne thokekta kawraklame thoiba khangpre khangna upsilaga lemaya duda tai matawadu uraga lapna yengduna lairiba khabana maya higatlaga sukhatuna oho ahanba achabo chaba hokredana is kaino ngasigi numichibo othokna nungai khreda thoibado lemaya duda sukhatuna laijada yengkhalaklaga masinu pisidi pura birani ko hingchaya tamli haisin awi ki ko kawine nathaki ahani ne aise nang tamugumni kai nupi no ni sibo ai bu pi i nupi ni kai ne amna usikida dai ne haujikti laija egi itik egon khangamani ne ai se picture abasu haikru ni ne hanuba ase haiduna magi hi adu hona na ba haiduna hithangpham adu dagi pusinduna thamliba thauri adu loktoke tawrami thoibusu nang hauraroi matagum phachang silaga ngai khu he ai somda yahogi pada silan thoklaga leiba jing macha du da taba khula du da ne sel piru ga tabani atopa hi hon busu kanam lakti moi ngai le di ai thengani picture laija mamit adu khana yeng picture amu olaba asi haiduna thauri adu so onthokna kanna kisilura male lauthokpa ngamdre sangtrik sangba makai kanthi thokna thauri adu lauthokna ba hotnari thoibusu uribani laijana thauri lauthokpa ngamdaduna leiribadu adubu khangsinnadaba usinadaba saduna leirami mateng pangnanaba wakhaldi leiramde mataw adubu oina thawai tane yengduna leijarami laija isau khara sawrangnana thoibada yenglaga mathamoida khanje aina somda ngamdadana tawrise ma urini kayada mabukjel se phatchibanu panu yengoba mahaktang makhu setting thora aga mateng se pangning dewane purit khawa se da thingjinduna atumle mikup kharagi matungda thoibana isai nganglaga leiringai khanghodana laijana khonjel hauna oi hi se dongge hairadi thauri se lauthokpada khara yaula somda ngamdadana tawise namito udro ha thoibana mamito langkhalaga imai pem sakhu kakto kibu kise nangna haidi haidana yam wang jawba sadaine si phau lauthokpa ngamdaba ase haiduna mana oina changsilaga lauthokre laijana thabak tawba mateng pangbabu
ꯃꯤꯗꯨꯅ ꯍꯥꯏꯔꯛꯇ꯭ꯔꯤꯉꯩꯗ ꯄꯥꯡꯕ ꯌꯥꯗꯦ ꯍꯥꯏꯅ ꯂꯩꯕ꯭ꯔꯣ? ꯑꯗꯨꯗꯤ ꯅꯪꯁꯦ ꯁꯨꯝ ꯂꯥꯏꯕꯛ ꯊꯤꯗꯅ ꯏꯄꯥꯛ ꯑꯁꯤ ꯂꯥꯟꯕ ꯃꯇꯝꯗ ꯏꯁꯤꯡꯗ ꯏꯔꯥꯛꯅꯔꯦꯅ ꯈꯜꯂꯣꯅꯦ. ꯑꯗ ꯅꯪꯅ ꯀꯟꯕꯤꯌꯨ ꯍꯥꯏꯔꯛꯇꯦꯅ ꯑꯩꯅ ꯌꯦꯡꯉꯒ ꯂꯩꯌꯨ ꯍꯥꯏꯔꯕ? ꯊꯣꯏꯕ ꯂꯥꯏꯖꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯈꯪꯀꯤ ꯍꯦꯛ ꯀꯤꯔꯛꯏ. ꯇꯁꯦꯡꯅ ꯏꯄꯥꯛ ꯑꯗꯨꯗ ꯍꯤ ꯇꯣꯡꯕ ꯑꯁꯤ ꯌꯥꯝꯅ ꯀꯤꯒꯟꯕꯅꯤ. ꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯔꯝꯃꯤ. ꯃꯈꯨꯠ ꯃꯈꯣꯡ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯒ, "ꯑꯁ 이베마, ꯑꯩꯗꯤ ꯅꯪꯁꯦ ꯀꯤꯕꯨ ꯀꯤꯔꯦꯅꯦ. ꯍꯣꯔꯦꯟ ꯏꯄꯥꯛ ꯃꯌꯥꯏ ꯆꯪꯉꯛꯄꯗ ꯍꯤꯗꯒꯤ ꯏꯟꯊꯨꯔꯛꯀꯗꯕ ꯌꯥꯝ ꯃꯥꯜꯂꯦ." ꯂꯥꯏꯖꯅ ꯅꯣꯛꯂꯒ, "ꯏꯟꯊꯨꯗꯣꯏꯅꯦ ꯑꯩꯗꯤ. ꯀꯤꯖꯗ꯭ꯔꯣ? ꯑꯇꯣꯞꯄ ꯍꯤ ꯍꯣꯟꯕ ꯑꯃ ꯑꯣꯏꯅ ꯉꯥꯏꯔꯒ ꯂꯩꯍꯧꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯪꯕꯣ?" ꯊꯣꯏꯕ ꯑꯇꯩ ꯉꯥꯏꯔꯒ ꯂꯩꯔꯕꯗꯤ ꯊꯦꯡꯂꯅꯤ, ꯑꯗꯨꯅ ꯎꯄꯥꯏꯗꯤ ꯂꯩꯇꯦ. ꯂꯥꯏꯖꯒ ꯆꯠꯄꯗ ꯇꯥꯔꯝꯃꯤ. ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ. ꯇꯨꯃꯤꯟꯅ ꯂꯥꯏꯖꯒꯤ ꯍꯤ ꯑꯗꯨꯗ ꯇꯣꯡꯈꯠꯂꯛꯂꯝꯃꯤ. ꯂꯥꯏꯖꯁꯨ ꯊꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯦꯡꯂꯒ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯅꯣꯛꯂꯝꯃꯤ. ꯍꯣꯟꯕ ꯍꯧꯈ꯭ꯔꯦ ꯍꯤ ꯑꯗꯨ. ꯐꯅ ꯀꯨꯏꯅ ꯁꯥꯡꯅ ꯍꯣꯜꯂꯕ ꯐꯥꯎꯕ ꯊꯣꯏꯕꯗꯤ ꯃꯃꯥꯏ ꯑꯗꯨ ꯂꯨꯛꯊꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ. ꯂꯥꯏꯖꯅ ꯂꯛꯅꯔꯒꯦ ꯃꯇꯥꯒꯨꯝꯅ ꯃꯈꯅꯥꯎ ꯑꯗꯨ ꯍꯧꯅ ꯍꯧꯅ ꯁꯦꯝꯂꯛꯏ. "ꯑꯍꯝ ꯑꯍꯝ ꯑꯍꯝ." ꯑꯁꯨꯝꯅ ꯇꯧꯔꯕꯁꯨ ꯊꯣꯏꯕꯗꯤ ꯀꯔꯤꯁꯨ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ. ꯃꯇꯧ ꯑꯗꯨꯗ ꯂꯥꯏꯖꯅ ꯃꯈꯨꯠꯇꯨꯅ ꯀꯜꯂꯒ ꯏꯄꯥꯛ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨ ꯊꯣꯏꯕ ꯇꯝꯅ ꯆꯥꯏꯁꯤꯜꯂꯛꯏ. ꯊꯣꯏꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯏꯖꯗ ꯌꯦꯡꯂꯛꯏ. ꯂꯥꯏꯖ ꯃꯤꯆꯤ ꯊꯛ ꯊꯛ ꯈꯠꯆꯤꯜꯂꯒ ꯃꯌꯥ ꯑꯗꯨ ꯍꯤꯒꯠꯂꯛꯏ. "ꯀꯩꯅꯣ ꯉꯥꯎꯔꯕ ꯅꯪꯕꯣ? ꯅꯨꯄꯤꯅ ꯏꯈꯠ ꯏꯈꯠꯂꯗꯅ ꯅꯪꯒꯤ ꯍꯤ ꯍꯣꯟꯐꯝ ꯊꯣꯛꯄꯗꯣ ꯍꯣꯜꯂꯨ ꯌꯥꯗ꯭ꯔꯣ? ꯅꯌꯥ ꯌꯥꯝꯅ ꯍꯤꯒꯠꯄ꯭ꯔꯕꯨ ꯅꯌꯥ ꯁꯠꯀꯅꯤꯍꯦ." "ꯅꯨꯄꯥꯅꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯀꯤꯒꯜꯂꯤꯗꯣ ꯀꯩꯒꯤꯅꯣ? ꯏꯁꯤꯡꯕꯨ ꯑꯗꯨꯛ ꯌꯥꯝ ꯀꯤꯔꯤꯗꯨꯕꯨ ꯅꯪꯕꯨ ꯍꯧꯗꯣꯡꯂꯕ?" ꯃꯆꯤꯟꯁꯦ ꯉꯥꯛꯇꯐꯥꯎ ꯂꯦꯞꯅꯤꯡꯗꯦ. ꯑꯗꯨꯝ ꯉꯥꯡꯅꯤꯡꯕ꯭ꯔꯥ ꯈꯪꯗꯦꯕ. "ꯍꯣꯏ, ꯑꯩꯗꯤ ꯈꯔ ꯉꯥꯡꯒꯜꯂꯤ. ꯆꯤꯟꯒꯟꯕꯤꯅꯦ ꯑꯩꯈꯣꯏꯗꯤ. ꯑꯗꯨꯅꯕꯨ ꯆꯔꯥ ꯍꯦꯟꯕꯗꯤ ꯉꯝꯅꯤ, ꯋꯥ ꯉꯥꯡꯕꯗꯤ ꯂꯦꯞꯄ ꯉꯝꯖꯔꯣꯏ ꯍꯥꯏꯔꯤꯕ." ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯡꯁꯤꯠ ꯑꯗꯨ ꯈꯔ ꯀꯟꯅ ꯁꯤꯜꯂꯛꯂꯝꯃꯤ. ꯍꯤ ꯑꯗꯨ ꯏꯊꯛ ꯏꯄꯣꯝ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯔ ꯈꯔ ꯍꯥꯏꯕ ꯍꯧꯔꯛꯂꯦ. ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯕ ꯀꯤꯖꯅ ꯍꯤ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯗꯨꯗ ꯆꯦꯠꯅ ꯄꯥꯏꯔꯒ, "ꯀꯩꯅꯣ ꯍꯤꯁꯦ ꯂꯣꯡꯉꯛꯇꯧꯔꯦ. ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ?" ꯂꯥꯏꯖꯗꯤ ꯑꯀꯤꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯌꯥꯎꯗꯕ ꯃꯈꯩ ꯈꯣꯟꯖꯦꯜ ꯍꯧꯅ ꯅꯣꯛꯂꯒ ꯊꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯖꯔꯝꯃꯤ. ꯊꯣꯏꯕ ꯀꯞꯂꯤ ꯀꯞꯂꯤ. "ꯀꯩꯅꯣ ꯃꯁꯤ ꯅꯨꯄꯤꯁꯤꯕꯣ? ꯁꯤꯕꯨ ꯍꯤꯡꯆꯥꯕꯤꯔꯣ? ꯃꯤꯅ ꯀꯤꯖꯗꯅ ꯊꯃꯣꯏ ꯆꯣꯡꯊꯣꯛꯀꯗꯧꯔꯦ. ꯑꯗꯨꯒ ꯃꯥꯅ ꯃꯌꯥꯒꯁꯦ ꯏꯍꯤ ꯍꯤꯒꯠꯂꯗꯅ ꯅꯣꯛꯇꯅ. ꯅꯠꯇꯦ, ꯅꯪꯕꯨ ꯑꯀꯤꯕ ꯃꯆꯦꯠ ꯑꯃ ꯐꯥꯎ ꯌꯥꯎꯗꯕ꯭ꯔꯕ? ꯅꯪꯁꯦ ꯅꯣꯏ ꯏꯃꯥ ꯕꯕꯥꯅ ꯉꯥꯛ ꯁꯦꯟꯕꯗ ꯌꯥꯝ ꯋꯥꯔꯝꯅꯤ." ꯅꯣꯛꯂꯝꯕ ꯂꯥꯏꯖꯗꯨ ꯁꯛꯐꯝ ꯈꯪꯍꯟ ꯍꯟꯖꯤꯜꯂꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ, "ꯑꯩꯗꯤ ꯏꯁꯣꯔ ꯃꯍꯥꯛꯅ ꯁꯦꯝꯕ ꯁꯥꯕꯤꯔꯛꯄ ꯃꯇꯝꯗ ꯑꯀꯤꯕꯗꯨꯃꯗꯤ ꯍꯥꯞꯄꯤꯔꯛꯄ ꯀꯥꯎꯔ ꯃꯥꯜꯂꯤ. ꯑꯩꯗꯤ ꯑꯀꯤꯕ ꯑꯝꯇ ꯄꯣꯛꯇꯦꯗ. ꯑꯀꯤꯕ ꯌꯥꯎꯗ꯭ꯔꯕ ꯂꯥꯏꯖ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯒꯤ ꯄꯤꯛꯇꯛ ꯇꯧꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯃꯔꯧ ꯂꯩꯅ ꯇꯥꯔꯛꯂꯤ ꯄꯤꯔꯥꯡ ꯃꯔꯤꯛ ꯑꯃ. ꯊꯣꯏꯕ ꯎꯈꯤꯅꯤ ꯍꯥꯏꯗꯨꯅ ꯂꯩꯃꯥꯏ ꯌꯧꯗ꯭ꯔꯤꯉꯩꯗ ꯐꯠ ꯂꯩꯊꯣꯛꯈꯤꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯁꯤꯟꯅꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯈ꯭ꯔꯦ. ꯑꯗꯨꯕꯨ ꯃꯤꯠ ꯁꯤꯡꯕ ꯊꯣꯏꯕꯅ ꯃꯄꯤꯗꯨꯃꯗꯤ ꯎꯍꯧꯔꯦ. ꯍꯪꯂꯨꯕꯗꯤ ꯉꯝꯗꯦ, ꯃꯊꯃꯣꯏꯗꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ. ꯀꯔꯤꯒꯤꯅꯣ ꯃꯣꯃꯣꯟ ꯅꯣꯛꯄ ꯃꯥꯏꯊꯣꯡꯅ ꯈꯪꯍꯧꯗꯅ ꯆꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯁꯦ? ꯑꯩꯅ ꯍꯥꯏꯕꯗ ꯃꯥꯒꯤ ꯁꯣꯛꯅꯅꯕ ꯀꯔꯤ ꯌꯥꯎꯔꯕꯖꯥꯠꯅꯣ? ꯏꯕꯨꯡꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ?" "ꯑꯩꯒꯤꯔꯣ? ꯃꯣꯏꯔꯥꯡꯒꯤ ꯊꯣꯏꯕꯤꯅ ꯍꯨꯟꯊꯣꯛꯄꯤꯔꯝꯂꯕ ꯊꯣꯏꯕꯅꯦ, ꯊꯣꯏꯕ." ꯂꯥꯏꯖ ꯆꯝꯇꯛꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ, "ꯏꯕꯨꯡ ꯊꯦꯡꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ. ꯀꯨꯏꯅ ꯅꯣꯛꯂꯨꯗ꯭ꯔꯕ ꯑꯩꯍꯥꯛ ꯉꯁꯤꯗꯤ ꯍꯔꯥꯎꯅ ꯅꯣꯛꯆꯕ ꯐꯪꯕꯗ ꯏꯕꯨꯡꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ." ꯊꯣꯏꯕꯅ ꯂꯦꯝꯅ, "ꯀꯩꯗꯧꯔꯦ ꯂꯥꯏꯖ? ꯑꯩꯅ ꯈꯪꯕ ꯌꯥꯗꯕ ꯋꯥꯒ ꯂꯩꯕ꯭ꯔꯣ? ꯏꯔꯥꯡ ꯂꯥꯡꯉꯒ ꯂꯩꯔꯝꯕ ꯅꯍꯥꯛꯅ ꯏꯪ ꯇꯞꯂꯛꯄꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦ. ꯅꯪꯒꯤ ꯑꯐꯥꯎ ꯁꯥꯕꯅ ꯏꯅꯨꯡꯗ ꯅꯨꯡꯁꯤꯗ." ꯂꯥꯏꯖꯅ ꯉꯛꯅ ꯐꯠ ꯃꯃꯥꯏ ꯑꯗꯨ ꯊꯣꯏꯕꯗ ꯑꯣꯟꯁꯤꯜꯂꯛꯂꯒ, "ꯀꯔꯤ? ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ?" ꯊꯣꯏꯕ ꯏꯄꯥ ꯄꯥꯈꯠꯅ, "ꯀꯩꯅꯣꯍꯦ ꯅꯪꯁꯨ ꯁꯦꯔꯥꯟ ꯇꯨꯔꯥꯟ." ꯂꯥꯏꯖꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ, "ꯑꯩꯁꯨ ꯂꯩꯁꯥꯕꯤꯕꯨꯗꯤ ꯐꯥꯔꯕꯅꯤ. ꯏꯇꯥ ꯂꯩꯔꯥꯡꯅ ꯅꯨꯄꯥ ꯅꯨꯡꯁꯤꯅꯕ ꯌꯥꯔꯅꯤ ꯍꯥꯏ. ꯑꯗꯨꯅ ꯑꯩꯁꯨ ꯃꯁꯛ ꯃꯇꯧ ꯐꯖꯕ, ꯃꯁꯥ ꯃꯎꯒ ꯌꯥꯝꯅ ꯐꯕ, ꯑꯩꯗꯧꯅ ꯁꯣꯅꯣ ꯆꯨꯕ ꯑꯃ ꯊꯤꯗꯣꯏꯅꯤ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯅꯕ." "ꯅꯪꯕꯨ ꯆꯍꯤ ꯀꯌꯥꯝ ꯁꯨꯖꯔꯒꯦꯅꯦ? ꯑꯉꯥꯡꯅ ꯌꯥꯝ ꯈꯠꯀꯅꯨꯀꯣ." "ꯍꯟꯗꯛ ꯆꯍꯤ 19 ꯆꯪꯁꯤꯜꯂꯛꯏꯅꯦ." "ꯑꯗꯨꯗꯤ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯔꯤꯅꯦ. ꯑꯩꯗꯤ ꯆꯍꯤ 38 ꯆꯪꯁꯤꯜꯂꯛꯏꯅꯦ ꯍꯟꯗꯛ." "ꯍꯥ? ꯀꯩꯕꯣ?" "ꯀꯩꯁꯨ ꯅꯠꯇꯦꯗ.
ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ ꯅꯪ ꯅꯨꯄꯥ ꯀꯣꯏꯕ ꯌꯥꯔꯣꯏꯀꯣ ꯍꯦꯛ ꯀꯣꯏꯔꯝꯕꯗꯅꯦ ꯅꯌꯥꯗꯣ ꯁꯠꯀꯗꯕꯅꯤ ꯏꯁ ꯅꯪꯕꯨ ꯑꯩꯒꯤ ꯀꯅꯥ ꯑꯣꯏꯗꯅ ꯅꯪꯅ ꯍꯥꯏꯕ ꯏꯟꯗꯣꯏꯕ ꯅꯋꯥ ꯂꯧꯗꯦ ꯑꯩꯈꯣꯏꯗꯤ ꯍꯥꯏꯕꯨ ꯍꯥꯏꯔꯛꯑꯗꯤ ꯑꯗꯨꯝ ꯀꯣꯏꯅꯤ ꯑꯦ ꯑꯍꯥꯏꯕ ꯅꯨꯄꯥ ꯑꯃ ꯍꯦꯛꯇꯗ ꯐꯔꯦ ꯑꯗꯨꯏꯗꯤ ꯑꯩꯁꯨ ꯅꯪꯕꯨ ꯀꯣꯏꯔꯒꯦ ꯑꯩꯒ ꯑꯣꯏꯅ ꯀꯣꯏꯅꯔꯁꯤ ꯂꯥꯏꯖꯅ ꯅꯣꯛꯂꯒ ꯀꯩꯅꯣ ꯁꯨꯃꯥꯡꯗ ꯀꯌꯥꯔꯛ ꯀꯣꯏꯒꯦ ꯍꯥꯏꯅꯣ 5ꯔꯛꯂ 10ꯔꯛꯂ ꯍꯦꯛꯇ ꯀꯣꯏꯊꯅꯁꯦ ꯊꯣꯏꯕꯅ ꯃꯀꯣꯛ ꯑꯗꯨ ꯍꯣꯠꯂꯒ 30ꯔꯛ ꯀꯣꯏꯔꯒꯦ ꯂꯥꯏꯖꯗ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯂꯒ ꯑꯗꯨ ꯌꯧꯔꯦ ꯑꯩꯒꯤ ꯍꯤꯁꯦ ꯁꯤꯗꯒꯤ ꯀꯨꯝꯊꯕꯤꯈ꯭ꯔꯣ ꯋꯥ ꯌꯥꯝꯅ ꯆꯤꯜꯂꯦ ꯑꯩ ꯉꯥ ꯐꯥꯕ ꯅꯪꯉꯔꯣꯏ ꯃꯤꯅ ꯂꯣꯏ ꯍꯥꯟꯈ꯭ꯔꯅꯤ ꯊꯣꯏꯕꯅ ꯉꯛꯅ ꯍꯣꯊꯤ ꯇꯧꯔꯒ ꯂꯥꯛꯄꯗ ꯌꯧꯕ ꯈꯪꯍꯧꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯅꯍꯥꯟ ꯃꯈꯩꯗꯤ ꯍꯤ ꯇꯣꯡꯕ ꯃꯇꯝꯗ ꯌꯥꯝ ꯀꯤꯕꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯍꯤ ꯍꯣꯟꯕꯒꯤꯔ ꯀꯩꯅꯣ ꯑꯀꯤꯕꯒ ꯂꯣꯏ ꯐꯈ꯭ꯔꯦ ꯍꯣꯔꯦꯟꯁꯨ ꯑꯩ ꯅꯪꯒꯤ ꯍꯤꯗ ꯇꯣꯡꯒꯦꯀꯣ ꯁꯣꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯪꯐꯥꯜ ꯑꯗꯨꯗ ꯀꯥꯈꯠꯂꯝꯃꯤ ꯁꯣꯅꯣꯆꯨꯕꯤ ꯚꯔꯥ ꯀꯌꯥꯅꯣ ꯌꯥꯔꯅꯤ ꯅꯪꯒꯤ ꯑꯣꯏꯔꯗꯤ ꯂꯦꯝꯅ ꯇꯣꯡꯍꯜꯂꯕꯅꯤ ꯃꯊꯪꯗꯗꯤ ꯂꯧꯅꯤ ꯊꯣꯏꯕꯅ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯁꯤꯜ ꯈꯔ ꯂꯧꯊꯣꯔꯛꯂꯒ ꯀꯌꯥꯅꯣ ꯍꯥꯏꯕ ꯃꯁꯤꯡ ꯊꯤꯗꯅ ꯂꯥꯏꯖꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯐꯠ ꯄꯤꯁꯤꯜꯂꯝꯂꯒ ꯏꯁ ꯑꯗꯨꯛ ꯋꯥꯅ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯃꯤꯒꯤ ꯍꯤ ꯍꯨꯟꯕꯤꯔꯨꯔꯒ ꯂꯦꯝꯅ ꯊꯕꯛ ꯇꯧꯕ ꯍꯧꯅꯗꯤ ꯅꯕꯨꯛꯆꯦꯜ ꯌꯥꯝꯅ ꯐꯕ ꯁꯥꯒꯅꯨꯀꯣ ꯑꯩ ꯃꯗꯨ ꯄꯥꯝꯗꯦ ꯃꯊꯪꯗꯁꯨ ꯑꯩ ꯅꯪꯒꯤꯁꯤꯗ ꯇꯣꯡꯗꯣꯏꯅꯤꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕ ꯑꯗꯨ ꯃꯃꯣꯟ ꯇꯧꯁꯤꯜꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯂꯥꯏꯖꯁꯨ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯂꯒ ꯍꯩꯃ ꯁꯤꯗꯤ ꯄꯨꯔꯥ ꯕꯦꯔꯥꯅꯤꯀꯣ ꯊꯣꯏꯕ ꯆꯠꯊꯣꯛꯂꯨꯔꯤꯕ ꯑꯗꯨ ꯑꯃꯨꯛ ꯐꯠ ꯍꯟꯖꯤꯜꯂꯛꯂꯒ ꯃꯈꯨꯠꯀꯥꯗꯨ ꯊꯥꯡꯀꯠꯂꯒ ꯂꯥꯎꯔꯛꯏ ꯑꯣꯏ ꯑꯉꯥꯡ ꯄꯤꯛꯇ꯭ꯔꯨ ꯅꯪ ꯀꯅꯥꯝꯇꯒꯤ ꯑꯣꯏꯕ ꯌꯥꯗꯦꯀꯣ ꯍꯦꯛ ꯀꯣꯏꯔꯝꯃꯕ ꯅꯣꯏ ꯀꯀꯥ ꯁꯥꯎꯅꯤꯀꯣ ꯆꯠꯂꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯆꯣꯡꯗꯨꯅ ꯆꯠꯈ꯭ꯔꯦ ꯂꯥꯏꯖ ꯃꯣꯃꯣꯟ ꯇꯧꯔꯒ ꯍꯤ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯍꯣꯟꯈꯤꯗꯨꯅ ꯉꯥ ꯐꯥꯕ ꯑꯣꯏꯅ ꯄꯥꯠ ꯃꯌꯥꯏ ꯑꯗꯨꯗ ꯂꯩꯕ ꯐꯨꯝꯗꯤ ꯑꯗꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯌꯧꯔꯕꯗ ꯂꯥꯏꯖ ꯃꯥꯒꯤ ꯍꯤ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯆꯦꯠꯅ ꯊꯧꯔꯤꯅ ꯄꯨꯟꯁꯤꯜꯂꯝꯂꯕ ꯃꯇꯨꯡꯗ ꯉꯥ ꯐꯥꯅꯅꯕ ꯍꯥꯏꯗꯨꯅ ꯏꯟ ꯑꯃꯗꯤ ꯂꯥꯡ ꯑꯗꯨ ꯄꯨꯔꯒ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯦ ꯍꯔꯥꯎ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯂꯥꯛꯆꯕꯅꯤ ꯏꯅꯦ ꯉꯥꯕꯨ ꯀꯌꯥꯝ ꯐꯥꯔꯒꯦ ꯏꯅꯦꯅ ꯂꯣꯏ ꯐꯥꯗꯣꯛꯑꯝ ꯇꯥꯔꯦ ꯑꯩꯒꯤ ꯑꯝꯇ ꯂꯩꯍꯧꯔꯝꯗꯧ ꯃꯥꯟꯗꯦꯀꯣ ꯑꯗꯨꯝꯅ ꯍꯔꯥꯎꯅ ꯅꯣꯛꯂꯨꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯍꯩꯅꯗꯕ ꯄꯣꯠꯁꯛ ꯑꯃ ꯈꯪꯉꯨ ꯎꯔꯛꯄꯒꯨꯝ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯐꯠ ꯍꯟꯖꯤꯜꯂꯒ ꯁꯥꯎꯔꯥꯡꯅꯅ ꯁꯛꯇꯝ ꯑꯃ ꯑꯣꯟꯈꯤꯔꯝꯃꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯁꯦꯜ ꯄꯥꯏꯕꯗ ꯃꯃꯤꯡ ꯆꯠꯄ ꯏꯃꯨꯡꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯈꯣꯝꯕ ꯃꯥ ꯃꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯄꯨꯡꯖꯕꯅꯤ ꯂꯥꯏꯖꯕꯨ ꯊꯦꯡꯈꯥꯡ ꯀꯌꯥꯗ ꯑꯆꯦꯡꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯂꯩꯕꯅꯤ ꯃꯅꯦ ꯆꯦꯝꯁꯤꯅ ꯅꯣꯛꯂꯒ ꯍꯥꯏ ꯕꯦꯝꯃ ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ ꯉꯁꯤꯗꯤ ꯏꯕꯨꯡꯉꯣ ꯈꯣꯝꯕꯅ ꯑꯩꯈꯣꯏꯅ ꯐꯥꯔꯤꯕ ꯉꯥꯁꯤꯡ ꯑꯁꯦ ꯃꯥꯅ ꯂꯣꯏꯅ ꯂꯩꯒꯅꯤ ꯍꯥꯏꯔꯤꯌꯦ ꯂꯥꯏꯖ ꯍꯩꯅꯗꯕ ꯃꯇꯧ ꯎꯠꯂꯒ ꯑꯣ ꯌꯥꯝ ꯐꯩꯌꯦ ꯑꯗꯨꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯝꯕꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗ ꯃꯥꯒꯤ ꯊꯣꯛꯄ ꯉꯥ ꯑꯗꯨ ꯐꯥꯅꯅꯕ ꯍꯥꯏꯗꯨꯅ ꯏꯟ ꯊꯥꯕ ꯍꯧꯔꯝꯃꯤ ꯈꯣꯝꯕ ꯑꯈꯨꯕ ꯃꯤꯠꯌꯦꯡ ꯌꯦꯡꯂꯒ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯉꯥꯗꯣ ꯈꯔ ꯌꯥꯝꯅ ꯐꯥꯕ ꯑꯣꯏꯖꯔꯣ ꯑꯩꯅ ꯂꯣꯏꯅ ꯂꯩꯔꯗꯧꯅꯤ ꯉꯁꯤꯗꯤ ꯂꯥꯏꯖꯅ ꯍꯩꯅꯗꯅ ꯈꯔ ꯍꯟꯇꯣꯛꯂꯒ ꯇꯥꯈꯣꯝꯕ ꯑꯩꯒꯤꯗꯤ ꯉꯁꯤꯒꯤꯗꯤ ꯌꯣꯜꯂꯔꯣꯏꯌꯦ ꯏꯅꯦ ꯊꯥꯔꯤꯛ ꯂꯩꯃꯗ ꯉꯔꯥꯡ ꯄꯤꯅꯤ ꯍꯥꯏꯈ꯭ꯔꯦ ꯑꯦ ꯃꯗꯨꯒꯤ ꯌꯥꯍꯣꯕꯤ ꯍꯅꯨꯕꯤꯗꯨꯔꯥ ꯀꯩꯝ ꯈꯜꯂꯨꯅꯨ ꯑꯩ ꯍꯥꯏꯅꯒꯦ ꯑꯩ ꯉꯁꯤꯁꯦ ꯅꯪꯅ ꯍꯥꯏꯗꯤ ꯅꯈꯨꯠꯃꯛꯅ ꯐꯥꯕ ꯉꯥꯗꯣ ꯈꯪꯆꯥ ꯍꯦꯛꯇ ꯆꯥꯅꯤꯡꯉꯛꯄ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯩꯅꯗꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯁꯤꯜꯂꯛꯏ ꯂꯥꯏꯖ ꯍꯩꯅꯗꯕꯅ ꯃꯁꯥ ꯑꯗꯨ ꯍꯟꯅꯤꯡꯕ ꯐꯥꯎꯕ ꯐꯥꯎꯔꯕꯅꯤ ꯑꯗꯨꯕꯨ ꯉꯥ ꯐꯥꯗ꯭ꯔꯕꯗꯤ ꯍꯤꯡꯐꯝ ꯂꯩꯇꯕꯅ ꯎꯄꯥꯏ ꯂꯩꯇꯅ ꯗꯟꯗꯤꯗ ꯂꯩꯕ ꯍꯥꯏꯕꯗꯨ ꯇꯥꯔꯦ ꯇꯥꯈꯣꯝꯕ ꯋꯥꯔꯧꯔꯅꯨ ꯉꯁꯤꯒꯤꯗꯤ ꯌꯥꯔꯔꯣꯏ ꯃꯊꯪꯗ ꯑꯣꯏꯅ ꯂꯧꯔꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯂꯥꯏꯖ ꯌꯥꯝ ꯄꯣꯡꯊꯣꯛꯀꯅꯨꯗ ꯏꯅꯦ ꯊꯥꯔꯤꯛꯇꯒꯤ ꯑꯩꯅ ꯍꯦꯟꯅ ꯅꯉꯣꯟꯗ ꯁꯦꯜ ꯌꯥꯝꯅ ꯄꯤꯒꯅꯤ ꯑꯩꯗꯤ ꯑꯍꯦꯟꯕꯗ ꯆꯠꯀꯗꯕ ꯅꯠꯇꯦ ꯇꯥꯈꯣꯝꯕ ꯑꯩꯒꯤ ꯍꯨꯃꯥꯡ ꯃꯃꯜꯒ ꯆꯥꯟꯅꯖꯕꯗꯣ ꯃꯗꯨ ꯈꯛꯇ ꯇꯧꯕ ꯄꯥꯝꯃꯤ ꯂꯥꯏꯔꯖꯔꯕꯁꯨ ꯑꯍꯦꯟꯕ ꯁꯦꯜ ꯅꯣꯡꯃꯇ ꯃꯤꯉꯣꯟꯗꯒꯤ ꯅꯤꯔꯒ ꯆꯥꯔꯨꯒꯦ ꯈꯟꯗꯦ ꯑꯗꯨꯒ ꯑꯩꯗꯤ ꯍꯩꯁꯨ ꯍꯩꯅꯗꯦ ꯏꯁꯣꯔꯅ ꯁꯦꯝꯂꯛꯄꯗ ꯃꯗꯨ ꯌꯥꯎꯔꯛꯇꯦ ꯈꯣꯝꯕꯗꯨ ꯃꯆꯤꯡ ꯂꯥꯛꯄ ꯍꯧꯏ ꯃꯈꯨꯠ ꯈꯨꯠꯇꯨꯝ ꯁꯨꯔꯒ ꯍꯦꯔꯥ ꯂꯥꯏꯖ ꯅꯪꯒꯤꯗꯨꯗꯤ ꯇꯁꯦꯡꯅ ꯑꯩꯁꯦ ꯍꯩꯅꯗꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯅꯪ ꯅꯨꯄꯤꯅꯤ ꯈꯔ ꯐꯥꯊꯧ ꯑꯩꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯉꯝꯗꯕ ꯂꯩꯇꯦ ꯃꯁꯤꯃꯗꯤ ꯅꯪ ꯈꯪꯖꯤꯜꯂꯨ ꯈꯣꯝꯕ ꯑꯩꯁꯦ ꯐꯔꯗꯤ ꯌꯥꯝ ꯐꯕꯅꯤ ꯐꯠꯇ꯭ꯔꯕꯗꯤꯅꯦ ꯁꯥ ꯀꯩꯗꯒꯤꯁꯨ ꯍꯦꯟꯅ ꯇꯝꯊꯤꯔꯛꯀꯅꯤ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯃꯤꯀꯨꯞ ꯑꯃꯠꯇꯗ ꯑꯣꯏꯕ ꯉꯝꯃꯤ
ꯑꯗꯨꯕꯨ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪꯉꯣꯟꯗ ꯅꯝꯗꯨꯅ ꯑꯣꯏꯗ꯭ꯔꯤꯕꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯑꯗꯨꯕꯨ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯒꯦ ꯍꯥꯏꯅ ꯅꯤꯡꯂꯛꯄ ꯃꯇꯝꯗ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯂꯣꯏ ꯅꯄꯥ ꯌꯨ ꯉꯥꯎꯕꯗꯣ ꯑꯗꯨꯅ ꯐꯥꯎꯕ ꯊꯤꯡꯕ ꯉꯝꯂꯣꯏ ꯁꯦꯜ ꯈꯔ ꯄꯤꯔꯒ ꯍꯔꯥꯎꯖꯕ ꯅꯪꯒꯤ ꯅꯄꯥꯗꯣ ꯀꯩꯁꯨ ꯅꯠꯇꯦ ꯑꯩꯒꯤ ꯈꯨꯠꯇ ꯈꯪꯉꯤꯗꯅ ꯂꯥꯏꯖ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯦ ꯃꯄꯤ ꯑꯗꯨ ꯁꯤꯟꯊꯔꯒ ꯅꯨꯡꯉꯥꯏꯇꯅ ꯇꯥꯈꯣꯝꯕ ꯑꯩꯁꯦ ꯅꯪꯒꯤ ꯅꯃꯤꯠꯇ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯁꯦ ꯅꯨꯄꯤꯅꯤ ꯂꯥꯏꯔꯤ ꯀꯅꯥꯁꯨ ꯂꯩꯖꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯛ ꯍꯟꯊꯅ ꯈꯟꯕ ꯅꯁꯨꯡ ꯅꯃꯥꯟꯅꯕ ꯌꯦꯡꯒꯦꯗꯦ ꯍꯥꯏꯗ꯭ꯔꯒ ꯅꯆꯥ ꯑꯣꯏꯕ ꯌꯥꯒꯗꯕ ꯑꯩꯕꯨ ꯑꯗꯨꯛ ꯇꯨꯀꯨꯠꯆꯕ ꯋꯥꯈꯜ ꯈꯣꯝꯕꯅ ꯃꯆꯤꯟ ꯅꯥꯝꯃ ꯆꯤꯡꯈꯠꯇꯨꯅ ꯅꯣꯛꯂꯒ ꯍꯦꯔꯥ ꯑꯗꯨ ꯐꯥꯎꯗꯤ ꯍꯥꯏꯅꯨꯗ ꯑꯩꯒꯤ ꯂꯦꯡꯒꯥ ꯑꯁꯤꯗ ꯅꯪꯒꯨꯝꯕꯤ ꯃꯌꯥꯝ ꯑꯃ ꯌꯨꯝ ꯄꯥꯟꯁꯤꯟꯕ ꯌꯥꯎꯔꯤꯁꯤꯗꯤ ꯅꯪ ꯑꯩꯅ ꯑꯍꯥꯟꯕꯁꯨ ꯅꯠꯇꯦ ꯀꯩꯅꯣ ꯑꯩ ꯆꯍꯤ ꯑꯥ ꯌꯧꯕ ꯅꯠꯇꯦ ꯃꯤꯡꯒꯧꯗꯕꯨ ꯇꯥꯗ ꯊꯣꯛꯄꯒꯤ ꯇꯥ ꯊꯣꯝꯕ ꯍꯥꯏꯅ ꯀꯧꯕꯅꯤ ꯍꯌꯦꯡꯋꯥꯏ ꯑꯩꯒꯤ ꯑꯣꯏꯔꯀꯥꯟꯗ ꯇꯥ ꯈꯣꯝꯕꯒꯤ ꯃꯍꯨꯠꯇ ꯇꯥꯃꯣꯔꯥ ꯗꯗꯥꯔꯥ ꯑꯃ ꯍꯦꯛꯇ ꯁꯤꯜꯂꯨ ꯀꯌꯥꯝ ꯋꯥꯕ ꯊꯕꯛꯅꯣ ꯑꯗꯨꯕꯣ ꯑꯩ ꯆꯍꯤ 30ꯒ ꯁꯨꯞꯅꯇꯒꯤ 5 ꯈꯛꯇꯅꯤ ꯑꯗꯨꯝ ꯂꯧꯅ ꯂꯩꯅꯕ ꯌꯥꯏ ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯁꯦ ꯅꯪꯒꯤꯗꯃꯛꯇꯅꯤꯅꯦ ꯃꯁꯤ ꯈꯪꯖꯤꯜꯂꯨꯅꯦ ꯂꯥꯏꯖ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯛꯏ ꯃꯇꯧ ꯑꯗꯨꯗ ꯃꯅꯦ ꯆꯦꯝꯁꯤꯅ ꯉꯛꯅ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏ ꯀꯩꯅꯣ ꯀꯩꯗꯧꯅꯔꯦ ꯍꯥꯏ ꯈꯣꯝꯕ ꯅꯪꯅ ꯑꯉꯥꯡꯁꯤꯗ ꯀꯔꯤ ꯍꯥꯏꯔꯨꯔꯒꯦ ꯏꯅꯦ ꯑꯩ ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯀꯞꯆꯦꯠꯄꯤ ꯍꯥꯏꯕꯗꯨꯅꯤ ꯃꯥꯒꯤ ꯉꯥꯁꯦ ꯅꯝꯗꯅ ꯑꯩꯅ ꯂꯩꯅꯤ ꯍꯥꯏꯔꯨꯕꯒꯤꯅꯤ ꯐꯔꯦ ꯏꯅꯦ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯑꯒꯦ ꯉꯥꯁꯤꯡꯗꯣ ꯑꯩꯅ ꯂꯣꯏꯅ ꯂꯧꯗꯣꯏꯅꯤꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯂꯥꯏꯖ ꯍꯤꯛ ꯍꯤꯛ ꯂꯥꯎꯕ ꯃꯈꯩ ꯀꯞꯂꯒ ꯆꯦꯝꯁꯤꯗ ꯀꯣꯟꯁꯤꯜꯂꯗꯨꯅ ꯀꯞꯂꯝꯃꯤ ꯏꯅꯦ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯏꯁꯣꯔ ꯃꯍꯥꯛꯅ ꯑꯣꯜꯂꯤꯕ ꯀꯩꯒꯤꯅꯣ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯏꯅꯦ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯆꯦꯝꯁꯤꯅ ꯅꯨꯡꯉꯥꯏꯇꯅ ꯕꯦꯃꯥ ꯂꯥꯏꯖ ꯅꯅꯦꯁꯨ ꯈꯣꯝꯕꯒꯤ ꯃꯑꯣꯡ ꯈꯪꯉꯤꯅꯤꯍꯦ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯅ ꯅꯪꯅ ꯀꯤꯔꯝꯒꯗꯕ ꯃꯑꯣꯡ ꯑꯗꯣ ꯑꯩ ꯂꯣꯏꯅ ꯎꯏ ꯑꯗꯨꯕꯨꯅꯦ ꯏꯅꯦꯅꯗꯤ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯅꯤ ꯂꯥꯏꯔꯕꯒꯤ ꯃꯄꯨ ꯑꯣꯏꯕꯒ ꯏꯁꯥꯒꯤ ꯊꯕꯛꯇ ꯃꯥꯏꯄꯨꯅꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯊꯥꯛꯀꯅꯤ ꯅꯪꯕꯨ ꯑꯗꯨꯝ ꯁꯦꯟꯅꯕꯁꯨ ꯉꯝꯗꯦ ꯏꯅꯦꯅ ꯉꯥ ꯐꯥꯐꯝ ꯑꯁꯤꯗ ꯃꯁꯤꯗ ꯈꯛꯇ ꯉꯥꯏꯔꯦ ꯑꯩꯅ ꯅꯪꯕꯨ ꯌꯦꯡꯁꯤꯟꯕ ꯉꯝꯂꯤꯕ ꯅꯔꯥꯏꯕꯛꯁꯨ ꯊꯣꯛꯅ ꯊꯤꯗꯀꯣ ꯅꯪꯁꯦ ꯁꯣꯝꯗꯅ ꯊꯣꯏꯕꯗꯣ ꯃꯆꯦꯒꯤ ꯃꯌꯨꯝꯗ ꯆꯪꯁꯤꯜꯂꯛꯏ ꯃꯆꯦ ꯆꯅꯨ ꯑꯗꯣ ꯃꯥꯡꯒꯣꯜꯗ ꯎꯡꯂꯒ ꯐꯝꯂꯒ ꯂꯩꯔꯝꯕꯅꯤ ꯃꯧꯄꯥ ꯂꯥꯛꯄꯗꯣ ꯎꯕꯗ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯒ ꯊꯣꯏꯕ ꯅꯪ ꯂꯥꯛꯑꯕꯣ ꯊꯣꯏꯕ ꯐꯠ ꯆꯪꯁꯤꯜꯂꯒ ꯁꯦꯜ ꯑꯗꯨ ꯊꯛꯄꯤ ꯑꯗꯨꯅ ꯍꯦꯛꯇ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯂꯒ ꯂꯩꯃꯥꯏ ꯑꯗꯨꯗ ꯐꯠ ꯍꯤꯞꯊꯔꯒ ꯃꯪꯂꯥꯟ ꯑꯃꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯇꯧꯗꯨ ꯎꯕꯗ ꯉꯛꯅ ꯆꯅꯨꯅ ꯂꯩꯕꯥꯛꯇ ꯍꯤꯞꯂꯤꯕ ꯊꯣꯏꯕꯗ ꯌꯦꯡꯂꯒ ꯀꯩꯅꯣ ꯊꯣꯏꯕ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯍꯩꯃꯥ ꯀꯩꯅꯣꯅꯦ ꯁꯤꯕꯣ ꯍꯦꯂꯣꯏꯒ ꯑꯣꯛꯅꯔꯛꯑꯖꯥꯠꯂꯣ ꯊꯣꯏꯕ ꯍꯣ ꯊꯣꯏꯕ ꯊꯣꯏꯕꯅ ꯌꯥꯝꯅ ꯏꯪꯅ ꯀꯩꯅꯣꯃꯤ ꯏꯆꯦ ꯏꯉꯥꯎ ꯉꯥꯎꯁꯤꯟꯅꯔꯗꯅ ꯅꯋꯥꯗ ꯀꯦꯕꯒ ꯑꯝꯇ ꯐꯪꯗ꯭ꯔꯕꯣ ꯆꯅꯨꯅ ꯊꯣꯏꯕꯒꯤ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯈꯨꯀꯥꯞꯄꯤꯅ ꯀꯥꯞꯂꯒ ꯂꯩꯕꯥꯛ ꯃꯔꯛꯇꯨꯗ ꯇꯤꯜꯂꯥꯏꯈꯨꯝꯕꯤꯒ ꯂꯣꯏꯅ ꯆꯨꯔꯅꯤ ꯋꯥꯅꯦ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯀꯣ ꯅꯪ ꯑꯃ ꯖꯨꯒꯣꯠ ꯁꯨꯛꯆꯥ ꯆꯥꯗꯦ ꯀꯔꯤ ꯑꯉꯥꯡꯅꯣ ꯈꯪꯗꯦꯃꯤ ꯊꯣꯏꯕ ꯇꯤꯜꯂꯥꯏꯈꯨꯝꯕꯤ ꯄꯜꯂꯛꯄ ꯑꯗꯨꯗ ꯀꯗꯥꯏ ꯀꯗꯥꯏ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯁ ꯏꯆꯦ ꯅꯪꯁꯤꯗꯤ ꯄꯛꯁꯨ ꯄꯛꯇꯅ ꯃꯤꯅ ꯉꯥꯏꯍꯥꯛꯇꯪ ꯍꯦꯂꯣꯏꯒꯤ ꯋꯥꯈꯜ ꯈꯜꯂꯤꯉꯩꯁꯤꯗ ꯍꯩ ꯅꯌꯨꯝꯗ ꯉꯥꯎꯔꯨꯆꯣ ꯁ꯭ꯋꯥꯏꯗꯒ ꯉꯥꯎꯁꯤꯟꯕꯤꯔꯛꯀꯅꯨꯀꯣ ꯑꯗꯣ ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯛꯑꯕ ꯌꯥꯝ ꯄꯤꯖꯅꯤꯡꯗꯕꯩ ꯋꯥꯔꯣ ꯌꯥꯔꯦ ꯁꯦꯜꯁꯨ ꯊꯤꯟꯕ ꯂꯥꯛꯄꯤꯕ ꯑꯗꯨꯒ ꯆꯥꯛꯁꯨ ꯄꯤꯖꯅꯤꯡꯗꯕ ꯆꯠꯆꯔꯒꯦ ꯑꯗꯨꯛ ꯌꯥꯝꯅ ꯅꯕꯨꯛ ꯐꯠꯇꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯆꯅꯨꯅ ꯈꯥꯝꯂꯒ ꯍꯩꯃꯥ ꯀꯩꯅꯣꯅꯦ ꯃꯁꯤ ꯑꯉꯥꯡꯁꯤꯕꯣ ꯆꯥꯔꯛꯇ꯭ꯔꯗꯤ ꯁꯤꯗ ꯆꯥꯈ꯭ꯔꯁꯤ ꯌꯨꯝꯗ ꯁꯨꯝ ꯊꯕꯛ ꯂꯩꯍꯧꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥꯅ ꯊꯦꯡꯒꯗ꯭ꯔꯥꯅ ꯍꯪꯕꯒꯤ ꯋꯥꯅꯤ ꯊꯣꯏꯕꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯩꯕ ꯑꯣꯏꯔꯗꯤꯅꯦ ꯉꯁꯥꯏꯅ ꯁꯦꯜꯗꯨ ꯊꯤꯜꯂꯝꯃꯒ ꯉꯁꯥꯏꯅ ꯆꯠꯂꯅꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯆꯅꯨꯒꯤ ꯅꯨꯄꯥ ꯄꯥꯔꯤꯗꯣ ꯌꯦꯅꯈꯥꯔꯣꯝꯗꯒꯤ ꯈꯨꯗꯩ ꯏꯆꯣꯠ ꯆꯣꯠꯄ ꯃꯈꯩ ꯏꯟꯅꯣ ꯂꯥꯡꯉꯣ ꯇꯧꯔꯒ ꯉꯥꯡꯗꯨꯅ ꯂꯥꯛꯂꯝꯃꯤ ꯆꯅꯨꯅ ꯑꯦ ꯀꯩꯅꯣ ꯃꯣꯏ ꯇꯥꯃꯣ ꯉꯥ ꯐꯥꯔꯨꯅꯤꯅ ꯆꯠꯈ꯭ꯔꯒ ꯂꯣꯏꯅ ꯆꯣꯠꯂꯒ ꯍꯜꯂꯛꯑꯗꯤ ꯑꯦ ꯀꯩꯅꯣ ꯏꯕꯥꯏ ꯏꯪꯈ꯭ꯔꯕ ꯂꯩꯆꯤꯟ ꯃꯔꯛ ꯑꯁꯤꯗ ꯑꯁ ꯑꯩꯗꯤ ꯅꯪ ꯎꯕꯗ ꯊꯛ ꯊꯛꯅꯤꯌꯦ ꯏꯕꯥꯏ ꯍꯥꯏ ꯊꯣꯏꯕ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ ꯉꯁꯤꯗꯤ ꯈꯣꯏꯗꯧꯒꯁꯦ ꯌꯥꯝ
ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤꯗ ꯑꯩ ꯀꯗꯥꯏꯗꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯌꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯊꯛꯆꯤꯜꯂꯒ ꯍꯤ ꯇꯣꯡꯕ ꯂꯥꯛꯂꯤꯁꯤꯅꯤ ꯍꯤ ꯊꯧꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯍꯦꯛꯇ ꯏꯁꯤꯡ ꯑꯗꯨꯗ ꯎꯛꯇꯨ ꯇꯨꯁꯤꯜꯂꯛꯄꯅꯦꯃꯤ ꯁꯤꯔꯕꯗꯤ ꯑꯩꯉꯣꯟꯗ ꯗꯁꯥ ꯇꯥꯔꯅꯤ ꯍꯥꯏꯗꯅꯅꯦ ꯀꯥꯟꯅꯗꯕ ꯃꯤꯁꯛ ꯑꯗꯣ ꯀꯜꯂꯨꯔꯤꯕꯅꯤ ꯉꯥꯒ ꯑꯃꯠꯇ ꯐꯥꯔꯣꯏ ꯗꯥꯎ ꯊꯨꯝꯒ ꯑꯝꯇ ꯌꯥꯗꯧ ꯃꯥꯟꯗꯦ ꯐꯥꯔꯛꯇꯦ ꯉꯁꯤꯗꯤ ꯏꯍꯦ ꯐꯔꯦꯗ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯂꯦꯞꯊꯣꯛꯄ ꯍꯥꯏꯗꯨꯅꯤ ꯑꯩꯈꯣꯏ ꯊꯣꯏꯕꯁꯦ ꯉꯁꯤꯗꯤ ꯉꯥ ꯑꯍꯥꯎꯕ ꯑꯝꯇ ꯈꯜꯂꯒ ꯄꯤꯖꯈꯤꯁꯤ ꯑꯩ ꯁꯦꯜꯁꯦ ꯑꯃꯨꯛꯇ ꯍꯤꯡꯆꯥꯕꯤ ꯀꯨꯟꯗꯣꯗꯣ ꯑꯗꯨꯗ ꯑꯃꯨꯛꯇ ꯁꯤꯟꯗꯣꯛꯂꯨꯈꯤꯒꯦ ꯉꯥꯗꯣ ꯅꯕꯥꯅꯤꯅ ꯈꯟꯅꯔꯒ ꯁꯦꯝꯃꯤꯟꯅꯔꯝꯃꯣ ꯊꯣꯏꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯅꯨ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯊꯣꯏꯕꯅ ꯃꯤꯒꯤ ꯁꯦꯜ ꯄꯨꯔꯒ ꯁꯤꯡꯅꯤ ꯈꯪꯗꯕꯒꯤ ꯉꯥꯡꯖꯔꯒ ꯍꯅꯨꯕꯤ ꯀꯨꯟꯗꯣꯒꯩ ꯄꯥꯔꯤꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯍꯧꯖꯤꯛꯀꯥꯟꯒꯤ ꯆꯠꯅꯕꯤꯅꯤꯅꯦ ꯊꯣꯏꯕ ꯄꯨꯔꯒ ꯁꯤꯡꯅꯗꯕꯤ ꯃꯣꯏꯅꯗꯤ ꯄꯨꯈ꯭ꯔꯦ ꯄꯤꯔꯔꯣꯏꯅ ꯄꯥꯈꯠꯄ ꯑꯩꯈꯣꯏꯅ ꯂꯩꯇꯗꯨꯅ ꯁꯤꯡꯕ ꯉꯝꯗꯕꯗꯒꯤ ꯑꯗꯨꯝ ꯊꯦꯡꯊꯕ ꯃꯇꯝ ꯆꯥꯅ ꯄꯤꯗꯕꯒꯤ ꯊꯤꯅ ꯊꯤꯅ ꯉꯥꯡꯕ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯑꯃꯨꯛ ꯉꯥꯡꯂꯤꯕ ꯍꯥꯏꯕꯗꯨꯅꯤ ꯊꯣꯏꯕꯅ ꯃꯤꯆꯤ ꯊꯛ ꯊꯛ ꯈꯠꯆꯤꯜꯂꯒ ꯑꯁ ꯌꯥꯗꯦꯀꯣ ꯏꯆꯦꯒꯤ ꯃꯤꯆꯪꯒ ꯆꯪꯉꯤꯀꯣ ꯏꯕꯥꯏ ꯄꯥꯔꯤꯅ ꯂꯥꯡ ꯑꯗꯨ ꯀꯥꯏꯅ ꯀꯥꯏꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯤꯆꯪ ꯆꯪꯗ꯭ꯔꯕꯗꯤ ꯃꯤꯒꯤ ꯅꯨꯄꯤꯒꯤꯗ ꯆꯪꯒꯦ ꯍꯥꯏꯕ ꯌꯥꯄꯣꯠꯇꯦꯅꯦ ꯊꯣꯏꯕ ꯅꯪꯕꯣ ꯊꯣꯏꯕꯅ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯕꯥꯏ ꯈꯨꯗꯩ ꯍꯣꯡꯗꯣꯛꯄꯒꯤ ꯃꯍꯨꯠ ꯏꯔꯨ ꯁꯤꯠ ꯅꯥꯟꯅ ꯂꯨꯖꯊꯣꯛꯑꯒ ꯏꯆꯦꯒꯤ ꯐꯅꯦꯛꯅ ꯑꯣꯏꯅ ꯍꯦꯛꯇ ꯍꯣꯡꯗꯣꯛꯄꯤꯔꯣꯗꯅ ꯏꯍꯦ ꯊꯣꯏꯕ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯑꯗꯣ ꯑꯁꯦꯡꯕꯗꯤ ꯑꯁꯦꯡꯕꯅꯤꯀꯣ ꯄꯥꯔꯤꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯅꯪꯒ ꯃꯥꯟꯅꯖꯕ ꯉꯝꯖꯄꯣꯠꯇꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯨꯡꯗꯒꯤ ꯅꯪꯅ ꯑꯄꯥꯝꯕ ꯉꯥ ꯑꯃ ꯈꯜꯂꯣ ꯑꯗꯨꯒ ꯁꯦꯝꯅꯅꯕ ꯇꯧꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯦꯟ ꯃꯕꯥꯏ ꯑꯅꯤꯗꯣ ꯍꯔꯥꯎꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯉꯥ ꯁꯦꯝꯃꯤꯟꯅꯈꯤꯔꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯕꯗ ꯊꯣꯏꯕ ꯑꯗꯨ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯝꯃꯤ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ ꯂꯥꯏꯖꯕꯨ ꯊꯦꯡꯅꯔꯗꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯍꯔꯥꯎꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯆꯠꯂꯤꯉꯩꯗ ꯈꯪꯍꯧꯗꯅ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜ ꯑꯃꯅ ꯂꯥꯎꯔꯒ ꯏꯁꯤꯡ ꯁꯣꯛꯅꯅꯕ ꯄꯥꯇ꯭ꯔ ꯑꯃ ꯃꯥꯒꯤ ꯃꯈꯣꯡ ꯃꯄꯥꯗ ꯇꯥꯔꯛꯂꯝꯃꯤ ꯇꯥꯔꯦ ꯈꯣꯟꯖꯦꯜ ꯑꯃꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯀꯞꯂꯒ ꯏꯃꯥꯇꯣꯟ ꯑꯩ ꯂꯥꯜꯂꯦ ꯑꯩ ꯃꯇꯨꯡ ꯇꯧꯔꯔꯣꯏ ꯑꯩ ꯂꯥꯜꯂꯦ ꯏꯃꯥꯇꯣꯟ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯒꯤ ꯈꯣꯟꯖꯦꯜꯗ ꯑꯍꯜ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯀꯞꯂꯤꯕꯤ ꯑꯗꯨꯒꯤ ꯃꯁꯝ ꯑꯗꯨ ꯂꯥꯛꯇꯅ ꯆꯤꯡꯂꯒ ꯅꯊꯣꯏ ꯑꯗꯨ ꯂꯧꯊꯣꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯑꯗꯨꯛ ꯌꯥꯝꯅ ꯎꯁꯤꯠꯊꯑꯣꯏꯗꯕ ꯅꯪ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯊꯣꯏꯕꯅ ꯉꯛꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯀꯞꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨ ꯎꯔꯒ ꯍꯦꯟꯅ ꯆꯤꯡꯅꯕ ꯄꯣꯛꯂꯝꯃꯤ ꯃꯍꯥꯛꯅ ꯈꯜꯂꯤꯕꯗꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯂꯥꯏꯖꯗꯨ ꯑꯣꯏꯔꯝꯃꯤ ꯂꯥꯏꯖꯁꯨ ꯊꯣꯏꯕꯕꯨ ꯎꯔꯗꯨꯅ ꯀꯞꯂꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯉꯛꯅ ꯌꯦꯡꯂꯛꯏ ꯏꯀꯥꯏꯔꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯉꯥꯡꯁꯪ ꯉꯥꯡꯁꯤꯜꯂꯤ ꯃꯅꯥꯛꯇ ꯆꯪꯍꯟꯅꯤꯡꯗꯕꯒꯤ ꯃꯇꯥꯒꯨꯝ ꯇꯧꯐꯝ ꯈꯪꯗ ꯂꯩꯔꯝꯃꯤ ꯄꯥꯇ꯭ꯔ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯝꯂꯒ ꯏꯅꯦ ꯀꯩꯒꯤꯅꯣ ꯃꯥꯕꯨ ꯄꯨꯕꯤꯔꯤꯕꯗꯤ ꯏꯅꯦꯒꯤ ꯏꯆꯥ ꯅꯠꯇꯕ꯭ꯔꯥ ꯅꯨꯄꯤ ꯑꯗꯨꯅ ꯐꯠ ꯂꯥꯎꯅ ꯊꯣꯏꯕꯗ ꯌꯦꯡꯊꯣꯔꯛꯂꯒ ꯉꯥꯏꯍꯥꯛ ꯉꯛꯆꯥꯟꯅꯅ ꯊꯣꯏꯕꯕꯨ ꯈꯣꯡꯗꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯌꯦꯡꯂꯒ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯒꯦꯔꯥ ꯃꯤꯒꯤ ꯃꯆꯥ ꯑꯣꯏꯒꯦꯔꯥ ꯑꯩꯅ ꯇꯧꯅꯤꯡꯕ ꯀꯨꯁꯤ ꯇꯧꯅꯤ ꯅꯪꯒꯤ ꯅꯊꯧ ꯀꯩ ꯂꯩꯒꯦ ꯀꯩꯅꯣ ꯏꯅꯦꯁꯤꯕꯨ ꯉꯥꯎꯔꯕꯣ ꯃꯤꯕꯨ ꯑꯁꯨ ꯌꯥꯝ ꯊꯤꯅ ꯐꯨꯕ ꯆꯩꯕ ꯍꯧꯅꯕ꯭ꯔꯅꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯤꯆꯪ ꯌꯥꯝꯅ ꯆꯪꯂꯤꯕꯗꯨꯕꯨ ꯅꯪꯕꯨ ꯁꯦꯜ ꯀꯌꯥꯝ ꯌꯥꯝꯅ ꯄꯥꯏꯕ ꯃꯤꯅꯣ ꯅꯪ ꯑꯩꯈꯣꯏ ꯂꯥꯏꯖꯁꯦ ꯁꯦꯜ ꯀꯌꯥꯗ ꯂꯩꯕ ꯉꯝꯒꯅꯤ ꯍꯥ ꯅꯪ ꯃꯗꯨ ꯉꯝꯒꯗ꯭ꯔꯕ ꯂꯥꯏꯖ ꯃꯁꯥꯗꯨ ꯏꯀꯥꯏꯕꯅ ꯃꯁꯥꯒꯗꯨ ꯅꯤꯛꯂꯒ ꯏꯕꯣꯡ ꯅꯪ ꯆꯠꯈ꯭ꯔꯣ ꯃꯐꯝꯁꯤꯗ ꯀꯨꯏꯊꯅ ꯂꯩꯔꯅꯨ ꯌꯥꯝ ꯊꯨꯅ ꯆꯠꯄꯤꯈ꯭ꯔꯣ ꯊꯣꯏꯕꯁꯨ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯗꯕ ꯃꯤꯁꯛꯅꯤ ꯂꯥꯏꯖꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯗꯕ ꯃꯈꯩ ꯅꯨꯄꯤ ꯑꯗꯨꯗ ꯁꯪꯀꯠꯂꯛꯂꯒ ꯏꯅꯦ ꯃꯤꯕꯨ ꯁꯦꯜꯒ ꯑꯣꯟꯅꯕ ꯌꯥꯕ꯭ꯔꯣ ꯃꯤꯑꯣꯏꯕꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯉꯝꯕ ꯅꯍꯥꯛꯁꯤꯕꯨ ꯑꯐꯕ ꯃꯃꯥꯗꯤ ꯑꯣꯏꯔꯝꯒꯗꯕ ꯃꯥꯟꯗꯦ ꯂꯥꯏꯖ ꯁꯥꯎꯅ ꯊꯣꯏꯕꯗ ꯈꯨꯄꯥꯛꯅ ꯁꯥꯐꯨ ꯀꯟꯅ ꯊꯥꯖꯤꯜꯂꯒ ꯅꯪꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯃꯅ ꯉꯁꯤ ꯍꯧꯖꯤꯛꯈꯛ ꯂꯥꯛꯑꯒ ꯑꯩꯒꯤ ꯏꯃꯥꯗ ꯑꯗꯨꯝꯅ ꯉꯥꯡꯕ ꯌꯥꯕ꯭ꯔꯣ ꯅꯁꯛꯇꯣ ꯌꯦꯡꯗꯦ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯦꯗꯅ ꯊꯣꯏꯕ ꯅꯨꯡꯉꯥꯏꯇꯅ ꯂꯥꯏꯖꯗ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯖꯔꯝꯃꯤ ꯑꯗꯨꯒ ꯄꯟꯊꯕ ꯇꯧꯗꯅ ꯈꯣꯡꯊꯥꯡ ꯂꯥꯎꯅ ꯊꯥꯡꯂꯒ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨꯅ ꯂꯥꯏꯖꯒꯤ ꯃꯁꯝ ꯑꯗꯨ ꯂꯥꯛꯇꯅ ꯆꯤꯡꯂꯒ ꯏꯃꯨꯡꯂꯣꯝꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯈꯥꯕꯅ ꯃꯃꯤꯠ ꯑꯗꯨ ꯂꯪꯊꯣꯛꯂꯒ ꯀꯔꯤ ꯂꯥꯏꯖꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯑꯦꯕ ꯑꯁ ꯏꯇꯥꯎ ꯅꯃꯥꯏꯗꯨꯗꯤ ꯉꯛꯁꯪ ꯉꯥꯡꯉꯤ ꯇꯧꯔꯤꯁꯦ ꯏꯁꯤꯡ ꯑꯏꯪꯕ ꯈꯔ ꯊꯣꯝꯁꯤꯔꯣ
ꯊꯣꯏꯕꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯑꯁ ꯏꯇꯥꯎ ꯑꯩ ꯃꯗꯨꯒ ꯑꯝꯇ ꯆꯪꯗꯦꯗ ꯈꯥꯕ ꯂꯥꯏꯖꯒꯤ ꯏꯃꯨꯡꯒꯤ ꯃꯔꯝꯗ ꯑꯩꯕꯨ ꯈꯔ ꯈꯪꯍꯜꯂꯨ ꯅꯨꯄꯤꯗꯨꯕꯨ ꯂꯥꯏꯖꯒꯤ ꯃꯃꯥ ꯅꯠꯇꯕ꯭ꯔꯥ ꯏꯇꯥꯎ ꯌꯥꯝꯅ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯂꯩꯁꯥꯕꯤꯅꯤ ꯂꯥꯏꯖꯗꯣ ꯃꯥꯅ ꯅꯧꯅ ꯃꯃꯥ ꯀꯥꯏꯅꯈꯤꯕꯗꯒꯤ ꯃꯄꯥꯅ ꯂꯥꯏꯖꯒꯤ ꯃꯃꯥ ꯑꯣꯏꯅꯅꯕ ꯍꯥꯏꯗꯅ ꯃꯃꯥꯇꯣꯟ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯊꯥ ꯑꯃ ꯑꯅꯤꯗꯤ ꯂꯥꯏꯖꯕꯨ ꯃꯆꯥ ꯁꯛꯅ ꯂꯨꯅ ꯇꯧꯕꯤꯈꯤ ꯑꯗꯨꯕꯨ ꯀꯔꯤ ꯋꯥꯈꯜꯗꯒꯤꯅꯣ ꯈꯪꯗꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯌꯥꯝꯅ ꯊꯤꯅ ꯑꯣꯠꯄꯤꯕ ꯅꯩꯕꯤꯕ ꯍꯧꯔꯛꯈꯤ ꯃꯄꯥꯕꯨꯡ ꯑꯗꯨꯁꯨ ꯅꯣꯡ ꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯌꯨ ꯉꯥꯎꯗꯨꯅ ꯂꯩꯈꯤ ꯂꯥꯏꯖ ꯀꯝꯗꯧꯔꯤ ꯍꯥꯏꯅ ꯅꯣꯡꯃꯇ ꯌꯦꯡꯁꯤꯟꯕꯤꯈꯤꯗꯦ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯅꯣꯡꯃꯗ ꯌꯨ ꯃꯌꯥꯝ ꯑꯃ ꯂꯩꯀꯥꯏꯒꯤ ꯊꯧ ꯂꯩꯇꯕ ꯈꯔꯒ ꯄꯨꯟꯁꯤꯟꯅꯔꯒ ꯌꯨ ꯊꯛꯄ ꯃꯃꯥ ꯑꯇꯣꯝꯕꯤꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯥꯄꯜ ꯌꯥꯝꯅ ꯀꯥꯕ ꯃꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯈꯣꯝꯕ ꯀꯧꯕ ꯃꯤꯁꯛ ꯑꯃꯗ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯂꯧꯊꯣꯛ ꯆꯥꯊꯣꯛꯂꯒ ꯃꯆꯥꯅꯨꯄꯤꯕꯨ ꯊꯥꯖꯗꯣꯏꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ ꯃꯗꯨꯗ ꯌꯥꯗꯕꯒꯤꯅꯤ ꯂꯥꯏꯖꯕꯨ ꯑꯗꯨꯛ ꯊꯤꯅ ꯐꯨꯕꯤꯔꯤꯕꯗꯣ ꯃꯃꯥꯇꯣꯟꯗꯣ ꯁꯦꯜꯗ ꯌꯥꯝꯅ ꯆꯣꯞꯄꯅꯤ ꯁꯦꯜ ꯈꯛꯇꯅꯤ ꯃꯥꯒꯤ ꯃꯃꯤꯠꯇ ꯎꯕ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯑꯗꯨꯕꯣ ꯑꯗꯨꯅꯕꯨ ꯃꯃꯤꯡꯗꯣ ꯁꯦꯛꯄꯤ ꯀꯧꯔꯤꯕꯅꯤ ꯑꯁ ꯂꯣꯏꯔꯦ ꯃꯁꯛꯇꯨꯒ ꯁꯦꯛꯄꯤꯗ ꯁꯦꯛꯄꯤ ꯃꯥꯟꯗ ꯃꯥꯜꯂꯦ ꯑꯗꯨ ꯊꯣꯏꯕ ꯅꯪꯅ ꯅꯍꯥ ꯃꯈꯩ ꯑꯁꯨꯛ ꯀꯨꯏꯅ ꯇꯤꯟꯅꯕ ꯑꯁꯤꯗ ꯅꯨꯄꯤ ꯀꯅꯥ ꯑꯃꯠꯇꯒꯤ ꯃꯔꯝꯗ ꯀꯨꯞꯊꯅ ꯍꯪꯈꯤꯗ꯭ꯔꯤ ꯑꯗꯣ ꯉꯁꯤꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯏꯖꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯁꯥꯊꯤꯅ ꯀꯨꯞꯊꯅ ꯍꯪꯉꯤꯗꯨꯕꯨ ꯅꯠꯇꯦ ꯅꯪꯒꯤꯁꯤꯕꯨ ꯃꯉꯣꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯐꯥꯎꯔꯛꯄ ꯃꯥꯜꯂꯤꯀꯣ ꯈꯪꯗꯦ ꯈꯥꯕ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯇꯥꯔꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯥꯒꯤ ꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯛꯄꯒꯨꯝꯅ ꯇꯧꯏ ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯉꯁꯤ ꯐꯥꯎꯕ ꯊꯦꯡꯅꯔꯛꯄ ꯂꯩꯁꯥꯕꯤ ꯀꯌꯥꯁꯤꯡꯗꯒꯤ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯊꯃꯣꯏꯗ ꯐꯥꯎꯕ ꯌꯥꯎꯔꯛꯇ꯭ꯔꯤ ꯃꯤꯠ ꯌꯥꯝꯕ ꯅꯨꯄꯥ ꯑꯁꯤ ꯉꯁꯤꯗꯤ ꯊꯃꯣꯏꯒꯤ ꯔꯥꯅꯤ ꯑꯃ ꯐꯪꯉꯦꯀꯣ ꯊꯣꯏꯕ ꯃꯊꯥ ꯌꯥꯝꯅ ꯁꯥꯅ ꯑꯗꯨꯗ ꯏꯇꯥꯎ ꯃꯥꯅ ꯑꯩꯕꯨ ꯁꯥꯎꯔꯤꯕꯁꯤꯅꯤ ꯑꯩꯗꯤ ꯃꯥꯕꯨ ꯀꯟꯅꯤꯡꯕꯅꯤ ꯃꯃꯥꯇꯣꯟꯗꯨꯒꯤ ꯐꯠꯇꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯑꯩ ꯁꯥꯎꯅꯤꯡꯗꯨꯅ ꯈꯔ ꯉꯥꯡꯂꯨꯕꯅꯤ ꯃꯥꯕꯨ ꯃꯇꯧ ꯀꯔꯝꯅ ꯊꯦꯝꯖꯤꯟꯒꯅꯤ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯇꯥꯎ ꯑꯩ ꯐꯅꯅꯕ ꯁꯤꯟꯒꯦ ꯅꯪꯅꯕꯨ ꯄꯥꯝꯃꯦ ꯍꯥꯏꯔꯗꯤꯅꯦ ꯑꯩ ꯂꯣꯏ ꯁꯤꯟꯒꯦ ꯐꯔꯦ ꯑꯩ ꯌꯨꯝꯗ ꯍꯜꯂꯛꯇꯦꯅ ꯍꯥꯏꯔꯝꯃꯅꯤ ꯑꯩ ꯉꯁꯤꯒꯤꯗꯤ ꯍꯟꯈ꯭ꯔꯒꯦ ꯅꯪ ꯂꯥꯏꯖꯕꯨ ꯑꯩꯒ ꯎꯅꯅꯕ ꯑꯝꯇ ꯁꯤꯜꯂꯧꯀꯣ ꯚꯥꯏ ꯈꯥꯕꯅ ꯃꯌꯥ ꯑꯗꯨ ꯍꯤꯒꯠꯂꯒ ꯈꯥꯕꯅꯤ ꯀꯩꯅꯣ ꯑꯩꯅ ꯉꯝꯗꯕ ꯑꯝꯇ ꯂꯩꯇꯦ ꯑꯗꯣ ꯉꯥꯅꯨ ꯀꯣꯡꯕꯨꯗꯤ ꯀꯥꯎꯅꯤꯀꯣ ꯊꯤꯕꯣꯡꯖꯥꯎꯁꯤꯗꯤ ꯉꯥꯅꯨꯗ ꯍꯥꯏꯂꯦ ꯏꯕꯨꯡꯉꯣ ꯅꯪꯁꯦ ꯃꯃꯥꯡ ꯃꯄꯣꯛꯇ ꯉꯥꯅꯨꯒ ꯌꯦꯛꯅꯕ ꯑꯣꯏꯅ ꯄꯣꯛꯂꯝꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯕꯗꯤ ꯅꯪꯅ ꯉꯥꯅꯨ ꯆꯥꯒꯦ ꯆꯥꯒꯦꯗ ꯍꯥꯏ ꯂꯩꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯊꯧꯔꯒ ꯆꯠꯈꯤꯔꯝꯃꯤ ꯈꯥꯕꯁꯨ ꯂꯥꯎꯍꯧꯋꯤ ꯍꯣꯏ ꯑꯗꯨꯃꯥꯏ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯌꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯂꯥꯏꯖꯗꯤ ꯊꯣꯔꯛꯄ ꯀꯧꯕ ꯂꯩꯇꯦ ꯊꯣꯡꯒꯥꯜ ꯃꯄꯥ ꯐꯥꯎꯗꯨꯅ ꯆꯠꯂꯕꯁꯨ ꯂꯥꯏꯖꯕꯨ ꯎꯖꯒꯦ ꯍꯥꯏꯕ ꯐꯪꯈꯤꯗ꯭ꯔꯦ ꯅꯣꯡꯃꯈꯛ ꯊꯦꯡꯅꯈꯤꯕ ꯃꯍꯥꯛꯅ ꯀꯌꯥꯗ ꯑꯣꯠꯂꯕꯅꯣ ꯍꯧꯖꯤꯛꯇꯤ ꯊꯣꯏꯕꯒꯤ ꯊꯃꯣꯏ ꯑꯁꯦ ꯃꯐꯝ ꯑꯗꯨꯗ ꯇꯣꯏꯅ ꯇꯣꯏꯅ ꯍꯟꯒꯠ ꯍꯟꯗ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯑꯃꯨꯛꯇꯪ ꯎꯖꯔꯕꯗꯤ ꯂꯥꯜꯂꯦ ꯍꯥꯏꯖꯒꯦ ꯈꯟꯗꯨꯅ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯊꯣꯏꯕꯅ ꯂꯥꯏꯖꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯈꯨꯅꯤꯡ ꯀꯥꯡꯈꯠ ꯀꯥꯡꯈꯠꯂꯒ ꯑꯃꯨꯛ ꯌꯦꯡ ꯑꯃꯨꯛ ꯆꯠ ꯍꯟꯒꯠ ꯍꯟꯗ ꯆꯠꯇꯨꯅ ꯂꯩꯕ ꯑꯗꯨꯗ ꯈꯣꯝꯕꯅ ꯎꯔꯝꯃꯤ ꯏꯇꯥꯎ ꯔꯥꯖ ꯀꯩꯅꯣ ꯀꯅꯥꯅꯣ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯕꯣ ꯅꯍꯥꯟꯈꯩꯁꯨ ꯎꯗꯦ ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯊꯣꯡꯒꯥꯜꯁꯤꯗꯅ ꯀꯩꯗꯧꯔꯤꯕ ꯔꯥꯖ ꯃꯨꯟꯅ ꯌꯦꯡꯂꯒ ꯏꯇꯥꯎ ꯑꯁꯤꯅꯤ ꯂꯥꯏꯖꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯑꯣ ꯑꯁꯤ ꯑꯣꯏꯔꯦ ꯐꯩ ꯉꯁꯤꯗꯤ ꯃꯥ ꯊꯤꯛ ꯇꯧꯒꯦ ꯂꯥꯏꯖꯁꯤ ꯑꯩꯒꯤꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤ ꯑꯗꯨ ꯄꯨꯟꯅ ꯊꯣꯏꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯁꯤꯜꯂꯛꯏ ꯑꯣꯏ ꯂꯥꯏꯖꯒꯤ ꯊꯣꯡꯒꯥꯟꯁꯤꯗ ꯀꯩꯗꯧꯕ ꯂꯩꯔꯤꯅꯣ ꯊꯣꯏꯕꯅ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯈꯣꯝꯕꯗ ꯌꯦꯡꯂꯒ ꯀꯀꯥ ꯍꯥꯏꯒꯗ꯭ꯔꯥ ꯀꯩ ꯍꯥꯏꯅꯤ ꯁꯛꯇ ꯌꯦꯡꯕꯗꯗꯤ ꯑꯩꯉꯣꯟꯗꯒꯤ ꯈꯔ ꯍꯩꯅꯗꯕ ꯃꯥꯜꯂꯤ ꯏꯌꯥꯝꯕ ꯍꯥꯏꯕꯅ ꯐꯒꯗ꯭ꯔꯥ ꯋꯥꯗꯣ ꯇꯥꯕꯗ ꯈꯣꯝꯕꯗꯣ ꯈꯧꯇꯛ ꯈꯤꯇꯪ ꯆꯥꯏ ꯍꯦꯔꯥ ꯁꯛꯁꯤꯗꯕꯨ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯒꯤ ꯑꯍꯜ ꯈꯔ ꯃꯥꯟꯖꯕꯒꯤ ꯋꯥꯅꯤ ꯅꯪꯉꯣꯟꯗꯒꯤ ꯍꯟꯒꯦꯅ ꯍꯜꯂꯕꯗ ꯆꯍꯤ 3, 4, 5 ꯈꯛꯇꯅꯤ ꯏꯁ ꯀꯀꯥ ꯒꯥꯏꯅ
ꯊꯣꯏꯕꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯀꯅꯥꯅ ꯅꯣꯏꯕꯣ ꯂꯥꯏꯖꯒ ꯄꯜꯂꯤꯗꯨꯕꯨ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯒꯦ ꯍꯣꯏ ꯂꯥꯏꯖ ꯍꯥꯏꯗꯣ ꯑꯩꯒ ꯃꯔꯤ ꯌꯥꯝꯅ ꯂꯩꯅꯈ꯭ꯔꯖꯥꯠꯅꯤ ꯅꯪ ꯀꯔꯤ ꯈꯪꯉꯗꯅ ꯑꯦ ꯀꯩ ꯃꯔꯤꯅꯣ ꯍꯥꯏꯁꯦ ꯃꯔꯤ ꯍꯥꯏꯕꯕꯨ ꯂꯥꯏꯖꯗꯣ ꯑꯩꯒꯤ ꯈꯪꯉꯤꯗꯅ ꯃꯃꯥ ꯑꯇꯣꯝꯕꯤꯗꯨꯅ ꯃꯥꯁꯦ ꯑꯩꯉꯣꯟꯗ ꯁꯦꯜꯒ ꯑꯣꯟꯊꯣꯛꯅꯔꯛꯂꯕꯅꯤ ꯑꯩꯒꯤ ꯑꯣꯏꯒꯗꯕꯒꯤ ꯊꯔꯥꯛ ꯌꯥꯟꯗꯨꯅ ꯂꯩꯔꯕꯅꯤ ꯂꯥꯏꯖꯅꯕꯨ ꯑꯉꯥꯡ ꯑꯣꯏꯖꯕꯒꯤ ꯁꯥꯎꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯂꯩꯕꯒꯤ ꯋꯥꯅꯤ ꯃꯥꯅꯕꯨ ꯋꯥꯍꯩ ꯑꯃꯇꯪ ꯍꯥꯏꯔꯛꯄꯗ ꯑꯗꯨꯝ ꯂꯣꯏꯔꯦ ꯑꯩꯒꯤ ꯑꯣꯏꯔꯦ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯅꯪꯁꯨ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯂꯥꯏꯖꯕꯨ ꯄꯥꯝꯕ ꯃꯤꯁꯛ ꯃꯥꯜꯂꯦ ꯅꯊꯃꯣꯏ ꯀꯥꯏꯗ꯭ꯔꯤꯉꯩꯗ ꯋꯥꯈꯜ ꯊꯥꯗꯣꯛꯑꯣ ꯃꯗꯨ ꯍꯥꯏꯕꯤꯒꯦ ꯍꯥꯏꯗꯅ ꯑꯩ ꯆꯪꯂꯛꯂꯤꯕꯅꯤ ꯍꯥꯏꯔꯤꯁꯤꯕꯨ ꯁꯦꯜ ꯀꯌꯥꯒꯗꯤ ꯈꯨꯠꯁꯤꯟꯅꯈ꯭ꯔꯒꯦ ꯍꯥꯏꯁꯦ ꯈꯪꯗꯦꯅꯦ ꯃꯁꯤꯡꯗꯤ ꯊꯤꯕꯗ ꯉꯝꯂꯔꯣꯏꯕꯣ ꯅꯣꯏꯅꯒꯗꯤ ꯅꯃꯥꯅ ꯄꯣꯛꯀꯩ ꯐꯪꯗ꯭ꯔꯤꯕ ꯁꯦꯟꯐꯝꯅꯤ ꯁꯦꯜ ꯈꯛꯇ ꯅꯠꯇꯦꯗ ꯁꯅꯥ ꯂꯤꯛꯐꯥꯡ ꯄꯔꯤꯡ ꯀꯌꯥꯁꯨꯅꯤ ꯑꯁ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦꯅ ꯍꯥꯏꯖ ꯇꯥꯔꯤ ꯔꯥꯖꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯏꯕꯨꯡꯉꯣ ꯃꯆꯥ ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯏꯇꯥꯎ ꯈꯣꯝꯕꯅꯅꯦ ꯑꯩꯈꯣꯏ ꯂꯥꯏꯖ ꯄꯥꯝꯖꯕꯒꯤ ꯆꯥꯡꯁꯦ ꯍꯦꯛꯇ ꯄꯨꯊꯕ ꯃꯈꯩ ꯊꯥꯗꯕꯅꯤꯅꯦ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯐꯅ ꯑꯣꯏꯇꯥꯔꯁꯨ ꯌꯥꯝꯒꯦꯔꯥ ꯌꯥꯝꯃꯣꯏꯔꯥ ꯃꯁꯤꯡ ꯐꯥꯎꯗꯤ ꯊꯤꯐꯝ ꯊꯣꯛꯏꯅ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯍꯪꯉꯤꯗꯨꯕꯣ ꯅꯪꯁꯨ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯔꯣ ꯃꯗꯨꯃꯗꯤ ꯑꯣꯏꯔꯔꯣꯏ ꯏꯕꯨꯡꯉꯣ ꯃꯆꯥ ꯑꯣꯏꯔꯣꯏꯅꯗꯤ ꯑꯣꯏꯅꯕꯅꯦ ꯑꯩꯅ ꯁꯣꯝꯗ ꯁꯦꯟꯐꯝ ꯑꯗꯣ ꯍꯪꯖꯔꯤꯁꯦ ꯍꯥꯏꯗꯤ ꯀꯌꯥꯅꯣꯗꯣ ꯈꯪꯉꯗꯤ ꯑꯩꯅ ꯍꯦꯟꯅ ꯑꯅꯤ ꯊꯣꯛꯅ ꯍꯥꯞꯆꯤꯜꯂꯒ ꯁꯣꯝꯗ ꯀꯀꯥꯗ ꯁꯤꯟꯅꯔꯒ ꯑꯩꯅ ꯑꯃꯨꯛ ꯂꯥꯏꯖꯁꯦ ꯂꯩꯖꯔꯒꯦꯅ ꯇꯧꯕ ꯈꯣꯝꯕ ꯋꯥꯗꯣ ꯇꯥꯕꯗ ꯃꯁꯛ ꯑꯗꯣ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯁꯥꯎꯕ ꯍꯧꯔꯛꯂꯤ ꯃꯈꯨꯠꯇꯨ ꯄ꯭ꯔꯦꯛ ꯊꯦꯛꯂꯒ ꯀꯟꯊꯤ ꯊꯣꯛꯄ ꯃꯈꯩ ꯁꯥꯎꯔꯒ ꯔꯥꯖ ꯑꯩ ꯃꯆꯤꯡ ꯂꯥꯛꯏ ꯀꯝꯗꯧꯅꯦ ꯂꯥꯗꯤ ꯏꯇꯥꯎ ꯅꯨꯄꯥ ꯑꯁꯦ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤ ꯊꯣꯏꯕꯅ ꯉꯛꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯀꯩꯅꯣ ꯑꯃꯁꯤꯁꯨ ꯃꯩꯒ ꯆꯤꯡꯂꯕ꯭ꯔꯣ ꯃꯁꯛꯁꯤꯕꯨ ꯊꯛ ꯅꯤꯛꯂꯤꯁꯤꯕꯣ ꯅꯠꯇ꯭ꯔꯒꯅ ꯑꯍꯜ ꯑꯣꯏꯁꯜꯂꯛꯄꯒꯤ ꯁꯤꯔꯝꯗꯥꯏꯒꯤ ꯑꯣꯏꯔꯖꯥꯠꯂꯣ ꯈꯣꯝꯕꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯒ ꯊꯣꯏꯕ ꯇꯝꯅ ꯍꯦꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯕ ꯉꯛꯅ ꯁꯤ ꯅꯨꯄꯥꯁꯤꯗꯤ ꯕꯦꯔꯥꯅꯤꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯥꯀꯟꯗ ꯊꯩꯗꯣꯛꯇꯨꯅ ꯂꯩꯍꯧꯏ ꯈꯣꯝꯕ ꯑꯗꯨ ꯊꯣꯏꯕꯅ ꯍꯟꯗꯣꯛꯈꯤꯕ ꯑꯗꯨꯗ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯗ ꯃꯀꯣꯛ ꯌꯩꯁꯤꯟꯗꯨꯅ ꯂꯩꯃꯥꯏꯗ ꯎꯞꯇꯨꯅ ꯇꯥꯏ ꯈꯣꯝꯕ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ ꯏꯇꯥꯎ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ ꯀꯩꯅꯣ ꯑꯀꯣꯏꯕꯁꯤꯕꯨ ꯎꯔꯨ ꯎꯡꯉꯤꯁꯤꯕꯣ ꯔꯥꯖ ꯁꯨꯒꯠꯇꯨꯅ ꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯒ ꯏꯇꯥꯎ ꯑꯁ ꯅꯀꯣꯛꯁꯦ ꯏꯒ ꯊꯣꯛꯏꯅꯦ ꯈꯣꯝꯕꯅ ꯀꯞꯂꯤ ꯇꯧꯔꯒ ꯃꯀꯣꯛꯇꯒꯤ ꯏ ꯑꯗꯨ ꯃꯈꯨꯠꯇꯨꯅ ꯇꯩꯊꯣꯛꯂꯒ ꯑꯌꯥ ꯏꯅꯤ ꯏꯇꯥꯎ ꯏ ꯊꯣꯛꯑꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩ ꯁꯤꯔꯅꯤꯌꯦ ꯀꯩꯁꯨ ꯇꯧꯔꯣꯏꯍꯦ ꯃꯌꯥꯝ ꯊꯣꯛꯄ ꯃꯤꯐꯥꯎ ꯁꯤꯗꯤ ꯁꯨꯞꯅꯇꯒꯤ ꯈꯖꯤꯛ ꯈꯛꯇꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯑꯃꯨꯛ ꯐꯥꯎꯕ ꯏ ꯊꯣꯛꯇ꯭ꯔꯤꯕꯅꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯏꯇꯥꯎ ꯌꯥꯝ ꯊꯨꯞꯄꯦ ꯑꯩ ꯀꯣꯛꯁꯦ ꯌꯥꯝ ꯊꯨꯞꯄꯤꯃꯤ ꯍꯦꯟꯖꯜꯂꯛꯇ꯭ꯔꯤꯉꯩꯗ ꯏꯇꯥꯎ ꯍꯤꯗꯥꯛ ꯍꯥꯞꯍꯧꯕꯅ ꯐꯔꯅꯤ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯝꯕꯗꯨ ꯂꯦꯡꯒꯣꯟꯅꯗꯨꯅ ꯁꯝꯃꯤ ꯈꯣꯝꯕꯅ ꯀꯞꯂꯤ ꯇꯧꯔꯒ ꯈꯨꯗꯣꯝꯕꯤ ꯑꯗꯨ ꯁꯤꯡꯂꯒ ꯅꯪ ꯈꯪꯅꯤꯕ ꯃꯊꯪ ꯊꯦꯡꯅꯕꯗ ꯅꯪ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏꯅ ꯊꯣꯏꯕꯅ ꯃꯌꯥ ꯑꯗꯨ ꯍꯤꯒꯠꯇꯨꯅ ꯅꯣꯛꯁꯤꯜꯂꯒ ꯅꯋꯥ ꯂꯧꯗꯦ ꯈꯣꯝꯕ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯊꯣꯏꯕꯗ ꯌꯦꯡꯂꯝꯂꯒ ꯔꯥꯖꯀ ꯆꯠꯃꯤꯟꯅꯈ꯭ꯔꯦ ꯊꯣꯏꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯂꯥꯏꯖꯒꯤ ꯌꯨꯝꯂꯣꯝꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯊꯃꯣꯏ ꯀꯟꯈ꯭ꯔꯦꯗ ꯉꯁꯤꯁꯨ ꯅꯪꯕꯨ ꯎꯅꯗꯅ ꯍꯟꯕ ꯇꯥꯔꯕ ꯐꯔꯦ ꯅꯁꯨꯝꯂꯥꯡꯒꯤ ꯈꯪꯕ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯉꯟꯕ ꯑꯌꯨꯛꯀꯤ ꯃꯇꯝꯗꯅꯤ ꯊꯣꯏꯕꯗꯨ ꯃꯌꯨꯝꯗꯒ ꯍꯟꯗꯕ ꯃꯈꯩ ꯈꯥꯕꯒꯤ ꯃꯌꯨꯝꯗ ꯂꯩꯗꯨꯅ ꯂꯥꯏꯖꯕꯨ ꯊꯣꯔꯛꯄ ꯁꯨꯝ ꯁꯪꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯁꯤꯗꯗꯤ ꯏꯁꯣꯔ ꯃꯍꯥꯛꯅ ꯊꯣꯏꯕꯒꯤ ꯑꯋꯥꯕ ꯎꯕꯤꯔ ꯃꯥꯜꯂꯦ ꯂꯥꯏꯖꯗꯨ ꯏꯊꯥ ꯊꯥꯖꯗꯅ ꯍꯤꯊꯥꯡꯐꯝ ꯑꯗꯨꯗ ꯂꯥꯛꯄꯗꯨ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯣꯏꯕ ꯍꯣꯠꯇꯨꯅ ꯆꯦꯟꯁꯤꯜꯂꯤ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇ ꯇꯥꯞ ꯂꯥꯎꯅ ꯄꯥꯏ ꯂꯥꯏꯖ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯐꯠ ꯑꯣꯟꯊꯣꯔꯛꯇꯨꯅ ꯀꯩꯅꯣ ꯏꯕꯣꯡ ꯈꯨꯠꯁꯦ ꯊꯥꯗꯣꯛ ꯃꯤꯅ ꯎꯔꯒ ꯅꯨꯡꯉꯥꯏꯇꯦ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯩꯅ ꯅꯍꯥꯟꯃꯈꯩ ꯅꯪꯕꯨ ꯀꯌꯥꯝ ꯋꯥꯅ ꯉꯥꯏ ꯈꯪꯉꯕ ꯅꯪ ꯊꯃꯣꯏ ꯌꯥꯝ ꯀꯟꯃꯜ ꯂꯥꯏꯖꯅ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯀꯟꯊꯣꯛꯂꯒ ꯁꯥꯎꯅ ꯊꯣꯏꯕꯗ ꯈꯨꯄꯥꯛꯅ ꯑꯣꯟꯗꯨꯅ ꯊꯥꯖꯤꯜꯂꯤ ꯑꯗꯨꯛ ꯌꯥꯝꯅ ꯃꯤ ꯎꯁꯤꯠꯇꯕ ꯅꯪ ꯊꯣꯏꯕ ꯃꯃꯥꯏ ꯑꯗꯨ ꯅꯥꯜꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯊꯣꯏꯕ ꯑꯩꯁꯦ ꯐꯔꯗꯤ ꯌꯥꯝ ꯐꯕꯅꯤ ꯑꯗꯨ ꯁꯨꯝ ꯍꯦꯟꯖꯜꯂꯛꯑꯗꯤ ꯑꯩ ꯌꯥꯝ ꯁꯥꯊꯤꯕ ꯅꯨꯄꯥꯅꯤ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯑꯩꯒꯤ ꯏꯃꯥꯡ ꯊꯥꯔꯒ ꯆꯠꯂꯣ ꯂꯥꯏꯖ ꯉꯛꯅ ꯀꯩꯅꯣ ꯁꯣꯝꯁꯤꯕꯨ ꯑꯉꯥꯎꯕꯒꯤ ꯍꯤꯗꯥꯛꯀ ꯆꯥꯕ ꯀꯧꯕꯤꯔꯨꯔꯕꯣ ꯅꯪ ꯑꯩ ꯀꯔꯤ ꯊꯣꯛꯅꯕ ꯌꯥꯎꯕꯒꯦ ꯌꯥꯝ ꯆꯥꯎꯅ ꯉꯥꯡꯂꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ
ꯅꯪ ꯑꯩ ꯅꯨꯡꯁꯤꯅꯔꯤꯁꯤꯗꯤ ꯂꯥꯏꯖ ꯃꯃꯤꯠꯇꯨ ꯂꯪꯈꯠꯂꯛꯂꯒ ꯀꯔꯤ ꯉꯁꯤꯒ 3ꯂꯛꯈꯛ ꯑꯣꯏꯔꯝꯒꯅꯤ ꯅꯪꯒ ꯊꯦꯡꯅꯕ ꯅꯨꯡꯁꯤ ꯍꯥꯏꯅꯈꯤꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯩꯌꯦꯕ ꯀꯅꯥꯅ ꯍꯥꯏꯕꯗꯨꯅ ꯊꯣꯏꯕ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯆꯠꯂꯣꯍꯦ ꯑꯗꯨꯗꯤ ꯅꯪꯅ ꯈꯪꯖꯗꯕꯒꯤ ꯋꯥꯅꯤ ꯑꯩꯗꯤ ꯅꯪꯕꯨ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏ ꯑꯅꯤ ꯀꯣꯏꯅꯔꯁꯦꯅ ꯍꯥꯏꯈ꯭ꯔꯦꯅ ꯃꯊꯣꯡ ꯆꯥꯗꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯤ ꯅꯪꯁꯦ ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ ꯏꯕꯨꯡ ꯑꯩꯉꯣꯟꯗ ꯌꯦꯠꯀꯦ ꯈꯟꯒꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯄ ꯍꯧꯏ ꯊꯣꯏꯕꯅ ꯃꯤꯅ ꯍꯥꯏꯁꯤ ꯂꯧꯗꯦꯅꯦ ꯅꯪ ꯇꯁꯦꯡꯅ ꯑꯩꯅ ꯍꯥꯏꯕ ꯌꯥꯔꯔꯣꯏ ꯂꯥꯏꯖ ꯇꯥꯁꯤꯟꯅꯗꯅ ꯑꯗꯨꯝ ꯆꯠꯂꯤ ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯕ ꯑꯀꯣꯏꯕꯗꯨꯗ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯅꯤꯡꯊꯝꯊꯥꯒꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯣꯏꯕꯅ ꯃꯤꯁꯨ ꯄꯥꯛꯅ ꯇꯤꯟꯗ꯭ꯔꯤ ꯊꯣꯏꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯍꯦ ꯏꯁ꯭ꯋꯔ ꯅꯆꯥ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤ ꯇꯁꯦꯡꯅ ꯑꯩ ꯉꯥꯎꯗꯧꯔꯤ ꯃꯥ ꯑꯩꯒꯤ ꯑꯣꯏꯗ꯭ꯔꯗꯤ ꯑꯩ ꯉꯥꯎꯔꯅꯤ ꯑꯗꯨꯅ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯤꯟꯊꯕ ꯂꯩꯇ ꯂꯥꯏꯖꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯒ ꯃꯈꯨꯠ ꯑꯗꯨꯅ ꯇꯨꯡꯂꯣꯝꯗꯒꯤ ꯂꯥꯏꯖꯒꯤ ꯂꯨꯈꯝ ꯑꯗꯨꯗ ꯋꯥꯟꯊꯅꯕ ꯍꯥꯏꯗꯨꯅ ꯊꯥꯖꯤꯜꯂꯤ ꯑꯁꯨꯝ ꯇꯧꯕꯗꯒꯤꯗꯤ ꯂꯥꯏꯖꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯂꯦꯛꯊꯈꯤꯔꯝꯃꯤ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯉꯒ ꯂꯥꯏꯖꯕꯨ ꯄꯝꯗꯨꯅ ꯈꯥꯕꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯍꯥꯟꯅꯅ ꯂꯥꯏꯖꯕꯨ ꯐꯥꯅꯅꯕ ꯍꯥꯏꯗꯨꯅ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯁꯤꯟꯕ ꯂꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯈꯥꯕꯅ ꯄꯥꯈꯠꯅ ꯏꯇꯥꯎ ꯐꯥꯔꯗꯤ ꯏꯕꯥꯅꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯂꯨꯒ ꯀꯣꯛꯇꯣꯏꯅꯤ ꯇꯧꯔꯤꯁꯤ ꯄꯦꯜꯂꯕꯅꯤ ꯍꯦ ꯋꯥꯊꯤ ꯇꯧꯔꯅꯨ ꯁꯒꯣꯜ ꯒꯥꯔꯤꯗꯨ ꯊꯧꯔꯣ ꯋꯥꯈꯜ ꯃꯥꯡꯂꯤꯉꯩꯗ ꯌꯨꯝ ꯌꯧꯅꯕ ꯍꯦꯛꯇ ꯄꯨꯍꯧꯔꯁꯤ ꯄꯥꯝꯖꯕ ꯅꯨꯄꯤꯅ ꯌꯥꯗ꯭ꯔꯗꯤ ꯐꯥꯔꯒ ꯂꯧꯕ ꯇꯥꯕꯅꯤ ꯑꯗꯣ ꯃꯥꯅ ꯋꯥꯈꯜ ꯇꯥꯔꯛꯑꯒ ꯑꯩ ꯌꯥꯕ ꯉꯝꯃꯣꯏ ꯀꯥꯏꯅ ꯍꯥꯏꯔꯛꯑꯗꯤ ꯀꯝꯗꯧꯕ ꯂꯥꯏꯖꯅꯅꯦ ꯑꯗꯨꯗ ꯀꯩꯁꯨ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯅꯨꯄꯤꯅꯕꯨ ꯆꯦꯜꯂꯨꯔꯦ ꯍꯥꯏꯔꯒ ꯀꯔꯤ ꯐꯖꯅꯤꯡꯉꯥꯏꯅꯣ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯃꯥꯇꯣꯟꯗꯨꯅ ꯃꯥꯕꯨ ꯈꯣꯝꯕꯗ ꯂꯨꯍꯣꯡꯗꯦ ꯍꯥꯏꯗꯨꯅ ꯁꯣꯏꯗꯅ ꯏꯟꯊꯣꯔꯛꯀꯅꯤ ꯑꯗꯨꯅꯅꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯇꯥꯗꯧ ꯂꯩꯔꯦ ꯈꯥꯕꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯅꯪꯒꯤ ꯅꯀꯣꯛꯁꯤꯁꯨ ꯐꯖꯅ ꯌꯥꯏꯍꯦ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯪꯒꯤ ꯅꯨꯄꯤ ꯐꯥꯕꯒꯤ ꯋꯥꯈꯜꯗ ꯈꯜꯂꯒ ꯂꯩꯔꯕꯅꯤꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯕꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯒ ꯊꯣꯏꯕꯅ ꯂꯥꯏꯖꯕꯨ ꯁꯦꯟꯅꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯝꯅ ꯂꯥꯏꯖ ꯑꯗꯨ ꯃꯃꯥꯇꯣꯟꯅ ꯏꯟꯊꯣꯔꯛꯂꯗꯤ ꯑꯃꯗꯤ ꯃꯥꯒꯤ ꯍꯤꯡꯐꯝ ꯂꯩꯔꯣꯏ ꯈꯣꯝꯕ ꯍꯅꯨꯕ ꯑꯗꯨꯗ ꯂꯩꯗꯧ ꯁꯔꯨꯛ ꯊꯣꯏꯕꯗ ꯂꯩꯕꯅ ꯍꯦꯟꯅ ꯐꯔꯦ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯅꯈꯤꯕꯁꯨ ꯅꯠꯇꯕ ꯑꯗꯨꯗ ꯌꯥꯅꯤꯡꯗ ꯂꯨꯍꯣꯡꯕꯗꯨ ꯌꯥꯈꯤꯔꯝꯃꯤ ꯅꯨꯄꯥ ꯃꯌꯨꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ ꯊꯣꯏꯕꯒꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯂꯥꯏꯖꯕꯨ ꯃꯆꯥꯗ ꯃꯆꯥꯗꯧꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯔꯝꯃꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯑꯐꯕ ꯂꯝꯆꯠ ꯑꯗꯨꯗ ꯂꯥꯏꯖꯁꯨ ꯊꯣꯏꯕꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ